Ngasi 91.2 Diamond Radio Channel asida Diamond gi sangnaraba hariba thorom asigi damakta aikoina haijarubada mafam asida lengsin biduna leire akoigi lamdam asigi afawba seisakpa singi manungda seisakpa ama naha oina machin tung khalakliba miyamna thoido hendona khangna biraba dumlaba seisakpa mani Maibam Umananda thagachari hanba makta da Diamond Radio haijarubada koigi studio da lengsin biraba sigi damak aduga koigi YouTube ki kuthangda aikoigi 91.2 Diamond Radio CRS ki channel asida madi Diamond Radio ki channel asida aikoigi thorom asibu akoina tabiri besing na hairak padugi matungina koi hairiba channel asida mapung phan binaba lakpi studio lengsin biru pasigi dama haningali tana thagachari dajen sto mafam sida kobi duna ga awa nongai punchi ge bakra mayamda paudam na ba khudong chawam bi gi damak dajen sto jaina konon khum chari me thagachari yam nongai je umanda han ba koi gi koi tabiri ba yengbiri ma yapon ma koi khangana na ba haitare umanda gi baba amadi mamagi mingam ta habi ai pa apopagi mingna Maibam ibomcha sing adugi imagi mingna wahengbam ningol Maibam ongbi memcha debi leifamna hyanglam awang lekai degin ad mama baba dum leibiri loinamak leiri anima akari kari hona biri mama baba se ima baba se thoidok pa government gi job tin da hodre do business toraga dum lei sum hingna ba de ban toraga yam ngai jare isi no kyan ahum nupa kyan nupi kya nupa atane ahum aina khoi first adu makha si kari tobiri makha de angang aigi thangna boina pasidi hanta third semester graduation tawri aduga atom basina hanta class 10 khak thada ngai okay adudi isagi educational qualifications kya ai se like the graduation lore political science game si da loisan jare aduga isai gi oina di ai bisar faude loisan jare yam ngai je aduga isai je karam isagi chahi karam ka da tobirake haidi chorokpa aina khangak padi toram brana ta marak ta tobirok pro yamna pi ngai matam class 1 2 karam matam kha tamamme ai kai oja laikai de laikai de gi oja mayamna su dum thoido hentona khangna bira oja ibo choi punchi gi so han boja ne oja sinu su adum oja ki mating de nga ta yam badi ma gi da yamna pi ngai matam de kha tamme aduga baba hoi ma ne lai khatam go na ngang oiri na matam sang na gap lai ro matung ai 2011 12 sai de ga mutam bam hujar aduna oja krai da mutam aduna mo oja bimla sem bimla jilam dam chi gi mayam na ji thoido na khangna oja se tamme aduga ahum chubada oja bimla tam dringai mamang da kakching music college tam classical classical gilam sida isagi kano si bisar popular se adum kakching gi sida torok hoi kakching da yam ngai jare aduga masina class 10 gi mamang do losen birak pra classical gi sina karma matang do 12 lor kan do yam ngai jare aduga makha tarak pasi adu masigi mathang jida ahan ba isai gi haitare ko masigi khongchasi matam khara angang ngori gi maraksi lepuraga haitare aduga isagi class kya waida no kana 12 size do oi bidori bra first year ka ba horo matam se first year ka ba horo matam de ge isai matam khara lepro matung da khoi gi lamdam ni sangnai bi sai sapi pusparani jai cousin sister itai mane adu mana nangna su laiminara bani nei sai sum ma ga chathu ga chen sum tongminare ba de ge sem hana sum tamak pani na am su changning ba do phawre e ai to sinama ki di lep again adum leiramma bane adu ma ga sum chamina padagi mana su sai mafam khuding makta adum ayam ba ibo introduce to sum puthopi adagi mayam su sum khangbi bharo padagi sai je makha ta kham sak ko jare ngasa khoi pusparani gi mateng am yaure haitare yam yaure mana ayam hai gi di ayam mana mari ma ju the itei ma ju the cousin ore ko aduga isai atei mafam sai pham de ma di leptram ni na ma gi sum chat paja aduga hek tanja mana puthopi bagi maram ma si ore han ba isai mayam da sak tak pi sai karmi se wede ai gi punchi gi khwai gi han ba isai se kaino ni da fauna music direction pi film ne boko adu film ji puthoki dre ba adaida pusparani ga punna ifai ni duet na makha chaki adu film si mathong maram khang gi loisan gi raba mal ai ne khan ba so ai ju khang hodre aduga adui matung tarak padi khoi taima sina mo ai ibani sai ma toroga ma nang sum sakna na ba ma tau sin ha ga datoni ahibam na music direction to biraga kai ke kiran na lyrics to bi hojikal gi ni pising khat padi khat mali ji ibani mu sakjaki bani adu da gi khaka yam phajana maming chat ki bi sem ni picturization da su ko dum khoi yam makhan ge toroga huji khoi gi susmita hoi bo yauraga yam na matam du da mita hoina hogalapi matam gi haitare yana fazaki bi sei ni aduga I phong gi drabase masi isei gi ningsang bi bara isei maming ahoba ga kari ga ba haikin sei ho nangi nak to leira ba adamaina to bane ko oi sei samadi labak thibadagi aduga losin ki dre adu han badi aduna oiraga su mayam da release to ki badi hojikal gi china hojikal gi snore adu masi gi sei hojikan gi nupi sing se adu hojikan gi nupa se awai khong khum na bi sei haitare ko isai sigi phong khro matung da feedback kamai tawi haidi mayamna kari haitare
isai mai pakpani gi na kari kari kamai na feedback lake mina di am nungsina haibire isai se amna phajana su sai ikoli kan hono haibdi mayam am chu lae aduga si isai saubde top isai ju sakpai khudong chawa chu mayam am chu laiki sakchu sakre aduga taseng ma kede isai se hemantu kuman music director album sigi direction pirise masu aina khanmada masu magi ahan bra kanu oi bani si direction jina adagi karan thoksom costume doriba moi myam changdana isai je puthopi gi bane ba adagi isai dagi ayam mansu smita su adagi silvia su andi somal ma moi myam puna mo hona biraga iji myam kitang khana bai bam di oi gre ngasai gi actor ba mi sing jarai ba mi biso mun natre tawbudi anok ngak thadi oi ba oi ga su hojik ta maming amam palubada maming chakra ngak tane ba ko adu kramai no ma chi puthokpagi di isana tawruga putoki bra adu hui pusparani tawbiri da topa kana na ba si ayam ba putoki khoi tai masina dum loi mak chela tawbi gi me do video gi di karan thokchom ji gi magi waino mal mayam ba haitare da heri na malai adu duna loi ba production tawruga video se tawgi bna karan cho loi ba loi tawgi karan si ma palam da magi costume no tamba loi tholok pa matam moi ba ade da magi gan poche design ke khar uning bagi moi ma ju khuma ba moi na masida ma ju changeng tawning ba dugi ma pa loi chanagre hoi amai tawki adu yam ngoi je hari bi sei sigi so horen nghalerga mate mate sang na bi khotong chaplok ji adu ani suba masigi mathang dadi karmano khoi masigi mathang de sei se mangal chiga sada hai film se sei sta ai solo ma thawai be ai so han ba solo isai ne do film gi ne su khwai gi han han ba isai ne chi sei je sakse gi sei sina mo isai me i ba sina da emo cha thiam aduga music director sina che Rajeshwari khangembam adagi dago pi sanjoy maring moi myam pulap na tawbi gi bani sei je moi ahum na dum changa tawbi gi bani aduga isai sigi film sigi direction bi ka ka subas ise da se magit ma se khoi yu mamang da ge moi myam dum loi support tor ga dai mo cha thiam ai ngon support am tawbi sei sang na matang lu chu ai ngon hojik su dum remake su dum puthoi dai mo cha tor ga remake thawai bi chen puthok khre ba tha mani mang de release tor khre moi myam chang da na isum nungsi ado khoi umana gi laibak se dum khre hai dare ma se dum myam na sogot pi singse loina mai pak pai tare ko adu masi su yamna laibak phaba mani aduga aikogi masibogi thaksi la kan jida mamang de kiteng chakal mahang jarge school jikram school da tambire khoi yanan base ai class 8 fa budi yanglam junior high school akhoi de tamme akhoi lekai gita ada tamme adu matung wabgai higher secondary school da class 10 pass tawre adu matung amu 11 12 sina Barzalal English school based da akhoi moirang khong da 12 loire adagi mu kha manipur college game si decoration num lo chale adu master se tawge na over admission ge kai tawgen tawra ma tawgi dre nai no tawra ba test tha ba yawgi dre ba ada in lep khre dum lep khudi matung da khanbiri bra isai rom da isai rom da dum tawro gen na khala yam no wajare aduga sigi matang da kogi isai di marakta khara nga ngoi de torma lep pure de habire 12 फाउगी मनुंग इसाना सक ताक ट्रिंगी मरक सिदा कंपटीशन कोई मणिपुर के कासन का पांगथोक प कंपटीशन सिंगदा सरुगा बिकिबा दुगा मनागा लोबी रखिबा खोखिबा यावबी रखब्रा कंपटीशन ने दा आइगी दि सेंगना 12 फाउग अमता यावक्ट्रे अदो आइना फिल्म प्लेबैक तौग्रा मतुंग सिदा दा इमोचा थियाम आइ ngasai हाइजेगी बथावai ओबी इखिबसे सिसिना मोय मयाम चंगना दारन बेथौना गी स्टूडियो कासे तमना नमक तौगे दारन बि होने स्पॉन्सर का तौदन तमना संगाइने का तौदना कासे तमना से अमुक्तंग दि तौरा अनि सुना तौद्रबा माले 2014 ने हिदिगी गनो दिदा कंपटीशन जिदा अदुगी सी कंपटीशन ने दाइमो चा थियाम न लोइमबक चेनबी दना आइजे फोंग थाबी दना एनो कंपटीशन अमख याहोले मी मयाम याम मे अदु कंपटीशन तौरिसे अदुगा राउंड सु मयाम अमा राउंड मरी मंगा थोना का तौवे मखन मयाम तौवे अदु मखम सपना तौवे होंग त अंदैदा आइसे second de tahawe adu first di maru bijamani wan ke mana tagre second da ta haure aduga adu makhak na tanai thoi ba competition da ga ma ge competition sing di yaudre amta aduga akhoi gi college ki life haitare sibogi sida isai sida akhoi gi maru mapang sing kari kari mateng pangbirak pa masigi sibogi thakta lak pa maming pan ba ba ning sing do ya ba mani yam like ta semaga baba ma ga se yamna pra innocent no ne lai bane moi se thoi no kaisum da khangje de ai nga si ba program nung so mayam ma chalak ba jida nung mo mina driva baba gi maga yam ju pangjaba adegi yum gi thabak so dum tawroga leibana sangju sangdre adega laikai gi mi nga tane bengol support obi re si laikai hoi dada sing pada chamin re ba kholi ba makhan hoi adu dada ai gi hoi dada kiran no yumnam amal lei adegi Ramkumar Ilangbam adegi Nanau Ilangbam Surjit chukawi adegi Gopal Deva Ilangbam moi mayam sina ai gi sim nungsi bi dana isai ga se adum night ka tobi gi isai ga tamuk tamba nong na horok padegi chahi ania ka thangna thangna tobi da moi dum support
ꯇꯧꯕꯤꯔꯛꯑꯦ ꯑꯗꯨꯗ ꯅꯠꯇꯅ ꯑꯩꯒꯤ ꯆꯠꯃꯤꯟꯅꯔꯤꯕ ꯍꯧꯖꯤꯛ ꯑꯩ ꯀ꯭ꯂꯥꯁꯃꯦꯠ ꯑꯩꯒꯤ ꯅꯨꯡꯇꯤꯒꯤ ꯄꯨꯜꯂꯤꯕ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯋꯥꯕꯒꯥꯏꯒꯤ ꯃꯌꯥꯝ ꯂꯩ ꯃꯣꯏ ꯃꯌꯥꯝꯅ ꯐꯣꯟꯗꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯑꯗꯨꯝ ꯌꯥꯝ ꯇꯣꯏꯅ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯧ ꯁꯤꯅ ꯐꯒꯅꯤ ꯑꯗꯨ ꯇꯧꯒꯅꯤ ꯑꯗꯨꯝ ꯇꯧꯔ ꯂꯩꯕ ꯅꯪ ꯃꯇꯝ ꯃꯥꯡꯍꯜꯂꯦ ꯑꯗꯨꯝ ꯂꯥꯡꯗ ꯈꯣꯠꯇ ꯄꯨꯡꯂꯩ ꯂꯩꯊꯣꯛꯏ ꯀꯥꯏꯅ ꯃꯣꯏꯁꯨ ꯑꯗꯨꯝ ꯉꯥꯡꯉꯦ ꯆꯩꯌꯦ ꯑꯗꯨꯝ ꯑꯩꯁꯨ ꯑꯗꯨꯝ ꯍꯣꯠꯇꯤ ꯍꯣꯠꯅꯒꯦ ꯑꯗꯨꯝ ꯍꯥꯏꯔꯒ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯍꯣꯠꯇꯤ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯂꯥꯏꯕꯛꯇꯤ ꯍꯣꯏ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ ꯑꯁꯤꯐꯥꯎꯒꯤ ꯆꯥꯡꯗ ꯂꯩꯔꯦ ꯑꯗꯨꯒ ꯏꯁꯩ ꯇꯝꯅꯤꯡꯉꯤ ꯀꯥꯏꯅ ꯌꯨꯝꯗ ꯂꯥꯛꯄꯤꯕ ꯏꯟꯈꯠꯂꯛꯏꯕ ꯅꯍꯥꯁꯤꯡ ꯏꯁꯩ ꯇꯝꯕ ꯂꯥꯛꯄꯤꯕ ꯌꯥꯎꯕꯤꯕ꯭ꯔꯣ ꯑꯉꯥꯡ ꯏꯁꯩ ꯇꯝꯒꯦ ꯍꯥꯏꯕ ꯂꯥꯛꯑꯦ ꯑꯗꯩ ꯂꯩꯀꯥꯏꯒꯤꯁꯨ ꯑꯗ ꯑꯔꯥꯞꯄꯗꯒꯤꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯍꯥꯏꯔꯛꯑꯦ ꯑꯗ ꯑꯩꯅ ꯑꯩꯐꯥꯎ ꯐꯖꯅ ꯍꯩꯕ ꯑꯣꯏꯗ꯭ꯔꯤꯕꯅꯤ나 ꯑꯩ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏ ꯑꯩꯅ ꯇꯝꯕꯗꯩ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯤꯗꯅ ꯈꯣꯠꯇꯅ ꯇꯧꯕꯁꯨ ꯉꯝꯃꯣꯏ ꯑꯗꯨꯒ ꯑꯩꯒ ꯇꯝꯃꯛꯄ ꯑꯣꯖꯥꯁꯤꯡꯗ ꯆꯠꯅꯕ ꯑꯩ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯒ ꯁꯤꯜꯂꯒ ꯆꯠꯍꯟꯈꯤꯕꯗꯤ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯑꯩꯅ ꯍꯣꯏ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯋꯦ ꯑꯗꯨꯒ ꯑꯩꯅꯃꯛ ꯇꯝꯕꯗꯤ ꯀꯩꯁꯨ ꯑꯩꯁꯨ ꯍꯩꯒꯩꯔꯣꯏꯕ ꯑꯗ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯥꯛꯀꯦꯅ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯕ ꯑꯗ ꯑꯩꯅ ꯑꯗꯨꯝ ꯑꯣꯖꯥ ꯁꯨꯃꯥꯏꯅ ꯇꯧꯔ ꯇꯧꯁꯤ ꯈꯣꯠꯁꯤ ꯑꯗꯩ ꯑꯩꯅ ꯇꯝꯒꯦ ꯍꯥꯏꯕ ꯂꯥꯛꯏꯕ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯌꯨꯝꯗꯒꯤ ꯑꯅꯛ ꯑꯅꯛꯄ ꯂꯩꯕ ꯑꯣꯖꯥꯁꯤꯡ ꯃꯣꯏꯒꯤ ꯆꯠꯄ ꯈꯨꯗꯣꯡꯆꯥꯒꯗꯕꯗꯨ ꯑꯗꯨꯝ ꯌꯦꯡꯉꯒ ꯑꯩ ꯑꯗꯨꯝ ꯃꯣꯏꯗ ꯑꯗꯨꯝ ꯀꯟꯇꯦꯛ ꯇꯧꯔꯒ ꯑꯗꯨꯝ ꯆꯠꯍꯜꯂꯦ ꯃꯐꯝꯗꯨ ꯁꯤꯟꯕꯤꯕ ꯃꯈꯣꯏꯒꯤꯗꯃꯛꯇ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯑꯍꯥꯟꯕꯗ ꯏꯁꯩ ꯃꯇꯪ ꯂꯧꯈꯠꯆꯒꯦ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯃꯇꯦꯡ ꯌꯥꯀꯥ ꯃꯇꯦꯡ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯍꯧꯖꯤꯛꯀꯤ ꯄꯤꯛꯆꯔꯥꯏꯖꯦꯁꯟ ꯇꯧꯈꯤꯕ ꯑꯩꯈꯣꯏꯒꯤ ꯇꯦꯝ ꯄꯨꯁꯄꯔꯥꯅꯤ ꯍꯣꯏꯅ ꯄꯨꯊꯣꯛꯄꯤꯈꯤꯕ ꯄꯨꯟꯅ ꯇꯧꯃꯤꯟꯅ ꯃꯥꯏ ꯄꯥꯛꯈꯤꯕ ꯏꯁꯩ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯈꯟꯃꯜꯂꯤ ꯅꯨꯄꯥꯅ ꯍꯥꯏꯔꯒꯗꯤ ꯑꯗꯣꯝꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯅꯨꯄꯥꯅ ꯁꯛꯈꯤꯕ ꯏꯁꯩꯗꯨꯒꯤ ꯃꯇꯦꯛ ꯌꯥꯀꯥ ꯃꯇꯦꯡ ꯇꯧꯕꯤꯌꯨ ꯃꯇꯦꯡ ꯍꯦꯛꯆꯔꯛꯀꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯁꯤꯡ ꯈꯠꯄꯗꯤ ꯈꯠꯃꯜꯂꯤ नुपा अमा अनि अहुमरी मंगानागा पेन पोते हौजिकालगी पाखंसु ममिंगता पाखंगनी नुपी थीरसु थीदबा साय अतोपा नुपीसु कोइशिले अइखोइगी फेरोलसु अइखोइगी थबकसु चचिले तौसिले पुमनामक मांगथोई थबकती सुनिंगदे पैसादि पाइनिंगी हुमांगदि तानिंगदे नुपीदि थीनिंगी ꯇꯦꯛꯁꯤꯅ ꯅꯨꯡꯉꯥꯏꯖꯔꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯌꯥꯝ ꯐꯖꯕ ꯏꯁꯩꯅꯤ ꯑꯗꯨꯒ ꯏꯁꯩꯗꯤ ꯈꯔ ꯈꯤꯇꯪ ꯂꯥꯡꯕ ꯏꯁꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯃꯁꯤꯒꯤ ꯃꯊꯪꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯏꯁꯩ ꯃꯈꯛ ꯇꯥꯖꯈꯤꯕꯗ ꯆꯦꯂꯧ ꯍꯦꯟꯕꯤ ꯆꯦꯡꯂꯧ ꯍꯦꯟꯕꯤꯅꯤ ꯏꯁꯩ ꯃꯈꯛꯇꯨ ꯏꯁꯩꯁꯤ ꯀꯅꯥꯅ ꯏꯕꯤꯕꯅꯣ ꯏꯁꯩꯁꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯏꯌꯥꯝꯕ ꯑꯃ ꯑꯕꯨꯡꯋꯥꯏ ꯏꯁꯩꯁꯦ ꯃꯥꯅ ꯏꯕꯤꯕꯅꯦ ꯑꯗꯨꯒ ꯃ꯭ꯌꯨꯖꯤꯛꯅ ꯑꯩ ꯃꯔꯨꯞ ꯔꯥꯍꯨꯜ ꯕ꯭ꯂꯨꯁꯤꯅ ꯃꯥꯅ ꯃ꯭ꯌꯨꯖꯤꯛ ꯗꯤꯔꯦꯛꯁꯟ ꯇꯧꯔꯒ ꯁꯦꯝꯈꯤꯕ ꯏꯁꯩꯅꯤ ꯑꯗꯣ ꯃꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯏꯁꯥꯅ ꯑꯣꯏꯅ ꯄꯨꯊꯣꯛꯆꯕ ꯍꯣꯝ ꯄ꯭ꯔꯣꯗꯛꯁꯟ ꯑꯣꯏꯗꯣꯔꯤꯔꯥ ꯀꯅꯥꯅ ꯄꯨꯊꯣꯛꯄꯤꯕꯅꯣ ꯍꯣꯝ ꯄ꯭ꯔꯣꯗꯛꯁꯟ ꯑꯃꯠꯇ ꯅꯠꯇ꯭ꯔꯦ ꯑꯩꯒꯤꯗꯤ ꯁꯤꯒꯤ ꯑꯣꯗꯤꯑꯣꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯋꯥꯕꯒꯥꯏꯗꯒꯤ ꯑꯉꯥꯡ ꯃꯣꯆꯥꯅ ꯂꯟꯊꯣꯏꯁꯨ ꯀꯧꯋꯦ ꯃꯥꯁꯦ ꯍꯧꯖꯤꯛ ꯃ꯭ꯌꯨꯖꯤꯛꯁꯤꯌꯟ ꯑꯣꯏꯅꯁꯨ ꯂꯩꯕꯅꯦ ꯑꯗ ꯃꯥꯅ ꯑꯣꯗꯤꯑꯣꯒꯤꯗꯤ ꯄ꯭ꯔꯣꯗꯛꯁꯟ ꯇꯧꯔꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯒꯤꯗꯤ ꯗꯥꯁꯅꯤꯁꯤꯅ ꯑꯗꯨꯝ ꯀꯨꯝꯃꯤꯕ ꯑꯦꯛꯇꯔꯁꯤꯡꯒ ꯑꯉꯣ ꯗꯤꯔꯦꯛꯁꯟ ꯄꯤꯔꯤꯁꯦ ꯈꯣꯠꯃꯤ ꯃꯣꯏ ꯌꯥꯝ ꯇꯥꯟꯅꯔꯒ ꯃꯣꯏꯅ ꯊꯣꯛꯄ ꯂꯣꯏ ꯇꯧꯈ꯭ꯔꯦ ꯑꯗꯨꯝ ꯑꯩꯁꯨ ꯚꯤꯗꯤꯑꯣꯁꯤꯅ ꯃꯇꯦꯛ ꯑꯃꯗꯤ ꯃꯣꯏꯅ ꯑꯗꯨꯝ ꯌꯥꯎꯍꯜꯂꯦ ꯃꯣꯏꯅ ꯂꯣꯏ ꯄꯨꯊꯣꯛꯄ ꯇꯧꯕꯤꯕꯅꯦ ꯑꯗꯣ ꯏꯁꯩꯁꯤꯒ ꯃꯇꯦꯛ ꯑꯃꯇꯪ ꯏꯁꯩ ꯑꯃꯅꯤꯗꯪ ꯌꯥꯀꯥ ꯇꯧꯕꯗ ꯁꯤ ꯏꯁꯩꯁꯤꯃ ꯆꯦꯡꯂꯧ ꯍꯦꯟꯕꯤꯁꯤ ꯃꯇꯦꯛ ꯑꯃꯇꯪ ꯍꯣꯏ ꯑꯩꯅ ꯄꯥꯝꯕ ꯖꯒꯥ ꯑꯟꯇꯔꯥ ꯑꯃꯈꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯗ ꯁꯪꯒꯅꯤ ꯂꯃꯥꯏ ꯈꯨꯗꯤꯡ ꯅꯨꯡꯁꯤꯒꯤ ꯃꯆꯨꯅ ꯑꯣꯏꯍꯜꯂꯅꯤ ꯅꯪꯕꯨꯗꯤ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯆꯩꯉꯥ ꯈꯣꯡꯊꯥꯡ ꯆꯥꯝꯃ ꯆꯥꯝꯃꯒꯤ ꯃꯃꯤꯗꯤ ꯅꯪꯇꯅꯤ ꯈꯨꯠꯁꯦꯝꯂꯛꯇ ꯇꯥꯡꯖꯕꯤ ꯂꯩꯔꯥꯡꯂꯛꯇꯒꯤ ꯅꯥꯏꯇꯣꯝ ꯁꯥꯠꯆꯕꯤ ꯊꯝꯕꯥꯜꯅꯤ ꯅꯪꯗꯤ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯐꯖꯕ ꯏꯁꯩꯁꯤꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯃꯊꯪꯗꯒꯤ ꯉꯁꯥꯏꯒꯤ ꯐꯤꯜꯝ ꯑꯃ ꯍꯥꯏꯕꯤꯈ꯭ꯔꯦꯀꯣ ꯐꯤल्म ꯑꯃꯁꯤ ꯐꯪꯈꯤꯕ ꯃꯇꯨꯡꯗꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯐꯤल्म ꯑꯃꯁꯤ ꯐꯪꯈꯤꯕ ꯃꯇꯨꯡꯗꯒꯤ ꯐꯤल्मꯁꯤꯡꯁꯤ ꯑꯗꯨꯝ ꯃꯔꯤ ꯑꯗꯨꯝ ꯂꯥꯛꯄꯤꯔꯕ꯭ꯔꯥ ꯃꯁꯤ ꯑꯗꯨꯝ ꯗ ꯆꯍꯤ ꯑꯃꯗ ꯐꯤल्म ꯏꯁꯩ ꯁꯛꯅꯕ ꯑꯩ ꯌꯥꯝꯅ ꯀꯟꯅ ꯁꯛꯄꯁꯨꯃꯛꯁꯨ ꯅꯠꯇꯕꯅ ꯑꯅꯤ ꯑꯍꯨꯝ ꯃꯔꯤꯗ ꯑꯗꯨꯝ ꯂꯥꯛꯇꯤ ꯂꯥꯛꯑꯦ ꯆꯥꯎꯔꯥꯛꯅ ꯑꯗꯨꯝ ꯑꯗꯨꯒꯤ ꯀꯩꯅꯣ ꯊꯋꯥꯏꯕꯤ ꯁꯛꯈ꯭ꯔ ꯃꯇꯨꯡ ꯍꯣꯀꯔ ꯂꯥꯏꯊꯨꯝ ꯀꯥꯏꯅ ꯑꯗꯨꯝ ꯃꯣꯏꯒꯤ ꯗꯥꯒꯣꯄꯤ ꯍꯣꯏꯁꯤꯅ ꯑꯗꯨꯝ ꯇꯧꯔꯒ ꯑꯗꯨꯝ ꯃꯊꯪ ꯁꯛꯍꯜꯂꯦꯕ ꯑꯗꯨ ꯁꯛꯈ꯭ꯔ ꯃꯇꯨꯡ ꯑꯇꯣꯞꯄꯁꯨ ꯃ꯭ꯌꯨꯖꯤꯛ ꯗꯤꯔꯦꯛꯇꯔ ꯃꯌꯥꯝ ꯑꯃꯒꯁꯨ ꯑꯗꯨꯝ ꯁꯛꯑꯦ ꯁꯛꯄꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯤꯃ ꯃꯔꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯂꯤꯁꯅꯔꯁꯤꯡꯅ ꯍꯥꯏꯕꯤꯔꯛꯄꯗ ꯍꯥꯏꯇꯥꯔꯦꯀꯣ ꯁꯍꯟꯕꯤꯌꯣꯅ ꯄꯤꯕꯤꯔꯛꯄ ꯏꯁꯩ ꯃꯌꯥꯝ ꯂꯩꯖꯔꯤ ꯃꯁꯤꯒꯤ ꯇꯟꯖꯥꯁꯤ ꯂꯧꯈꯠꯆꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯍꯣꯀꯔꯒꯤꯁꯤ ꯀꯔꯝꯕ ꯏꯁꯩꯅꯣ ꯍꯣꯀꯔꯒꯤꯁꯨ ꯑꯩ ꯇꯩꯃ ꯄꯨꯁꯄꯔꯥꯅꯤꯁꯤꯒ ꯄꯨꯟꯅ ꯁꯛꯃꯤꯟꯅꯈꯤꯕ ꯗꯨꯋꯦꯠꯅꯤ ꯁꯤꯁꯨ
Gopi Cheraji Surima Mam to be given, same makes you to die Mocha Tiamna to me give a shame. Nanak the length and to be shame. You say Matimatan. Chucky. Nanak the length, like tree folk like Tafam, Kang Loy the Regi Wakal say, Ha Wakal say, Nangburung Siruba, Tamoishe, Aha, Wadaurida, Okay, I'm going to Masiki Matang Doki, Karamba Lichingi, my Masina, Masiki Surmaga Punashamina give I say, Kanan Ibinization. Isai se BR Musical Institute aduga isai sairang bati kainona tomba heiba matawgi to no hoi bana to bisini surma pun sa masi mati matang ni kabyo Karamba laichilge mayekno ai bunong si haina utliba Karamba laichilge mayekno ai bunong si haina utliba una saklon hong libi nang di una saklon hong libi nang di oi re dong asiri apai balai chil sinyajarge yang ngaji yamna melo oi bai seng hakani atu masi mathangda akhoi gi thawai oi binang na isai se akhoi gi listener singna khanbira ko isai singi manung da mani isai sigi maram da kita habiu isai se Gobin Laisha film sigi producer ai maru imana bani mana se am phajana jo am sahaning ba agi ai gi punchi ga han bai sai ne ai su sai sang nam hona da punchi gi jo no se haujigal sa am matung da ai tam khra mu lai kan sai sa studio sa ki jo am kira me dam da iru galu jo tho sa studio yo ra ga ado isai se mate mai structure ke me da pu pu gi matung ina ai na yam pam jagi ba jaga second and third sake yam toino jo stage sa pai sai ni simadi Hom kravasu taivangna machu kaya nangi thamoidi hongkinu leibi yulendara mitmangda madura shagachariba manglalishing Leibi yulendara mitmangda madura sagachariba manglalising ningba thungba sakjage Pirage amata khakt laichaba pumba nafamda Pirage amata khakt laichaba pumba nafamda ini ajarge yam no ajare umanda duga isai ayamba duet song haitare ko ayamba de gi puspa ga so yamba loina sakmina bi isai ayamba aduga naitom sakki bi isai sing haitare ko masigi marakta naitom sakki bi isai kari ka ningsing ba yaba kari le naitom sakki bi isai se thawai bi sima adam solo ne do alap ta pusparni ti yaure aduga chenglo henbi aduga datoni ahibam na music direction to bi ke ba aina so am pam sakki bi se ne nange thamoi hurage to bi se ma aduga to pa solo si Yongna do not have a light, but my don't know what to look at about the some Adoziki, Tonina Sembiba, Nangit Moy Hurgi, have Tonina Sem has Masigi, Yakamatim to be up. Yani, say Darwin or Namna be given a Datonina Sembi was say I Matem Saksaki. Yingling Banangi Shaktam, Ujava Fanglani. Haining bawa hai kaya hai java fanglani thotla vichimbal dona rushi hairani pangla vathamoi shi suning ba thunglani nachom leirang nang su penjerani nangi thamoi hurage lona nang bunung si hairage pena nangi thamoi hurage lona nang bunung si hairage pena nangi thamoi oirage aigi nang bunung si hairage pena nangi thamoi oirage Sim tang sak sarge
ꯌꯥꯝ ꯐꯖꯩ ꯏꯁꯩꯁꯦ ꯐꯖꯕ ꯉꯥꯛꯇ ꯉꯥꯏꯔꯦ ꯑꯗꯨꯒ ꯃꯈꯥ ꯉꯥꯛꯇꯪ ꯂꯦꯞꯆꯔꯒꯀꯣ ꯃꯈꯥ ꯇꯥꯕ ꯈꯔ ꯁꯛꯀꯗꯕ ꯈꯔ ꯂꯩꯖꯔꯤ ꯑꯗꯨꯒ ꯃꯔꯛꯁꯤꯗ ꯋꯥꯔꯤ ꯉꯥꯛꯇꯪ ꯑꯃꯨꯛ ꯇꯧꯖꯔꯒ ꯐꯖ ꯐꯖꯕ ꯏꯁꯩꯁꯤꯡ ꯇꯥꯍꯟꯕꯤꯔꯦ ꯂꯣꯏꯅꯃꯛꯇꯤ ꯃꯥꯏ ꯄꯥꯛꯄꯤꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤ ꯎꯅꯖꯕꯒꯤ ꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯃꯃꯤꯡꯒ ꯄꯟꯗ꯭ꯔꯁꯨ ꯀꯣ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯊꯧꯗꯣꯛꯁꯤ ꯖꯔꯅꯤꯁꯦ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯁꯛꯀꯗꯕꯅꯤ ꯀꯥꯏꯅ ꯈꯟꯈꯤꯕ ꯏꯁꯩꯗ ꯁꯍꯜꯂꯛꯇꯕ ꯅꯠꯇ꯭ꯔꯒ ꯁꯛꯈꯤꯗꯕ ꯁꯛꯀꯗꯧ ꯃꯥꯜꯂꯒ ꯑꯩꯅ ꯁꯛꯀꯅꯤꯒ ꯈꯟꯕꯗ ꯃꯤꯅꯒ ꯁꯛꯈꯤꯕ ꯃꯤ ꯃꯃꯤꯡ ꯄꯟꯗ꯭ꯔꯒꯁꯨ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯀꯥꯏꯗꯤ ꯌꯥꯎꯕꯤꯈꯤꯕ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯌꯥꯝꯅ ꯌꯥꯎꯈ꯭ꯔꯦ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯒꯩꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯝꯃꯒ ꯁꯛꯅꯅꯕꯁꯨ ꯍꯥꯏꯔꯝꯕ ꯑꯗꯨꯒ ꯚꯣꯀꯦꯜ ꯍꯥꯏꯐꯦꯠ ꯃꯇꯝꯒ ꯂꯦꯞꯅꯔꯒ ꯑꯇꯣꯞꯄꯅꯒ ꯑꯗꯨꯝ ꯁꯛꯑꯝꯕꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯊꯦꯡꯅꯈ꯭ꯔꯦꯗ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯊꯣꯛꯑꯦ ꯑꯩꯉꯣꯟꯗꯗꯤ ꯏꯁꯩ ꯑꯇꯣꯞꯄ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯨ ꯀꯔꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯕ ꯌꯥꯎꯏ ꯑꯗꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ ꯈꯪꯅ ꯆꯥꯟꯅꯕ ꯑꯗꯒꯤ ꯅꯨꯡꯇꯤꯒꯤ ꯄꯨꯜꯂꯤꯕ ꯉꯥꯛꯇꯅꯤ ꯁꯛꯃꯤꯟꯅꯩꯁꯦ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯃꯗꯨ ꯇꯧꯗ꯭ꯔꯒꯁꯨ ꯃꯇꯨꯡ ꯇꯥꯔꯛꯄ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯄ ꯌꯥꯏ ꯑꯗꯨꯝ ꯈꯟꯗꯣꯛ ꯑꯗꯨꯝ ꯂꯩ ꯁꯤꯃ ꯈꯛꯅ ꯂꯣꯏꯕꯁꯨ ꯅꯠꯇꯦꯅ ꯈꯜꯂꯒ ꯑꯗꯨꯗꯤ ꯂꯥꯏꯕꯛꯀꯤ ꯗꯥꯎ ꯗꯥꯎꯒꯤꯅꯤ ꯑꯗꯣ ꯑꯩꯁꯨ ꯉꯥꯏꯔꯦ ꯃꯤꯅ ꯁꯛꯅꯦ ꯇꯧꯔꯝꯕꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯝꯒꯅꯤ ꯑꯩꯅ ꯈꯪꯖꯗꯕ ꯆꯞ ꯃꯥꯟꯅꯩꯅ ꯈꯟꯇꯣꯛꯑꯦ ꯁꯤꯗꯤ ꯎꯃꯥꯟꯗꯅ ꯁꯛꯈꯤꯕ ꯏꯁꯩꯁꯦ ꯃꯤꯉꯣꯟꯗ ꯁꯛꯀꯅꯦꯅ ꯇꯧꯔꯝꯕꯗꯒꯤ ꯎꯃꯥꯟꯗꯅ ꯁꯛꯂꯛꯈꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯕ ꯌꯥꯎꯋꯦ ꯑꯗꯨꯅ ꯎꯃꯥꯟꯗꯅ ꯁꯛꯀꯗꯕꯅꯦꯅ ꯂꯩꯔꯒꯁꯨ ꯃꯗꯨ ꯃꯤꯅ ꯁꯛꯈꯤꯕꯁꯨ ꯌꯥꯎꯏ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯤ ꯀꯩꯅꯣꯁꯤ ꯊꯣꯛꯇꯕꯗꯤ ꯅꯠꯇꯦ ꯖꯔꯅꯤ ꯑꯃꯅꯤꯅ ꯄꯨꯟꯁꯤꯒꯤꯀꯣ ꯑꯁꯤꯒꯨꯝꯕ ꯁ꯭ꯇ꯭ꯔꯒꯜꯁꯦ ꯇꯨꯡꯗ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯁꯛꯄ ꯑꯣꯏꯅꯕꯨꯗꯤ ꯁꯨꯝ ꯂꯩꯔꯦ ꯑꯗꯣ ꯀꯝꯄꯣꯖꯔ ꯗꯤꯔꯦꯛꯇꯔ ꯑꯗ ꯀꯔꯤꯒꯨꯝꯕ ꯃꯪꯂꯥꯟꯒꯗꯤ ꯃꯪꯕꯤꯕ꯭ꯔꯥ ꯀꯃꯥꯏ ꯀꯝꯄꯣꯖꯔ ꯗꯤꯔꯦꯛꯇꯔ ꯑꯣꯏꯕꯁꯦ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯄꯥꯝꯕꯨꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨ ꯄꯥꯝ ꯇꯥꯔꯒꯁꯨ ꯑꯩꯗꯤ ꯏꯁꯩ ꯁꯛꯄꯗ ꯑꯗꯨꯝ ꯂꯩꯖꯔꯒꯦ ꯍꯥꯏꯕꯗꯤ ꯏꯁꯩꯗ ꯑꯗꯨꯝ ꯁꯦꯡꯅ ꯑꯗꯨꯝ ꯁꯛꯑꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯅ ꯊꯣꯏꯗꯣꯛꯅ ꯁꯤ ꯃ꯭ꯌꯨꯖꯤꯛ ꯗꯤꯔꯦꯛꯁꯟ ꯇꯧꯗꯅ ꯈꯣꯠꯇꯅ ꯇꯧꯒꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯤ ꯂꯩꯕꯗꯤ ꯂꯩꯇꯦ ꯃꯔꯝꯗꯤ ꯃꯁꯤꯁꯨ ꯑꯔꯥꯏꯕꯁꯨ ꯅꯠꯇꯦꯕ ꯑꯩ ꯏꯁꯩꯁꯤꯐꯥꯎꯗ ꯐꯖꯅ ꯍꯣꯠꯅꯕꯁꯨ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯉꯝꯖꯗ꯭ꯔꯦ ꯑꯗꯩꯗ ꯑꯩ ꯑꯇꯣꯞꯄꯗꯤ ꯊꯣꯏꯗꯣꯛꯅ ꯂꯥꯝꯖꯜꯂꯨꯗ꯭ꯔꯦ ꯑꯩꯅ ꯀꯩꯒꯨꯝꯕ ꯃꯥꯏ ꯄꯥꯛꯄ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩ ꯊꯣꯏꯗꯣꯛ ꯏꯁꯩꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦꯅ ꯈꯜꯂꯦ ꯁꯨꯃꯥꯏꯅ ꯂꯩꯒꯦꯅ ꯈꯜꯂꯦ ꯏꯁꯩꯁꯤꯡ ꯁꯛꯂꯤꯕ ꯏꯁꯩꯁꯤꯡꯁꯤ ꯑꯌꯥꯝꯕ ꯇ꯭ꯋꯤꯟꯁꯤ ꯃꯥꯒꯤ ꯇꯧꯔꯛꯂꯤꯕ ꯃ꯭ꯌꯨꯖꯤꯛ ꯗꯤꯔꯦꯛꯇꯔꯁꯤꯡꯗꯨꯅ ꯄꯤꯔꯛꯄ ꯑꯌꯥꯝꯕ ꯂꯣꯏꯅ ꯑꯣꯏꯔꯦ ꯑꯗꯣ ꯏꯁꯥꯅ ꯁꯦꯝꯈꯤꯕ ꯏꯁꯩꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯃꯇꯪꯅꯤꯒ ꯍꯥꯏꯕ ꯑꯦꯜꯕꯝꯗ ꯅꯠꯇ꯭ꯔ ꯀꯔꯤꯗꯒ ꯌꯥꯎꯕꯤꯈꯤꯕ ꯂꯩꯔꯕ꯭ꯔꯥ ꯑꯗꯨꯃꯗꯤ ꯑꯝꯇ ꯌꯥꯎꯗ꯭ꯔꯤ ꯍꯧꯖꯤꯛꯐꯥꯎꯁꯤ ꯑꯝꯇ ꯌꯥꯎꯗ꯭ꯔꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛ ꯗꯤꯔꯦꯛꯇꯔꯁꯤꯡꯅ ꯇ꯭ꯋꯤꯟ ꯇꯧꯔꯒ ꯄꯤꯔꯛꯄ ꯏꯁꯩꯁꯤꯡꯗ ꯂꯣꯏꯅꯃꯛ ꯑꯗꯨꯃꯥꯏꯅ ꯁꯛꯄ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯦꯆꯤꯞꯃꯦꯟ ꯍꯥꯏꯇꯥꯔꯦ ꯑꯦꯆꯤꯞꯃꯦꯟ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯑꯦꯁ ꯃꯅꯤꯐꯥꯒꯤ ꯑꯩꯈꯣꯏꯅ ꯐꯪꯕꯁꯤꯃꯗꯤ ꯑꯩꯈꯣꯏꯅ ꯇꯥꯖꯔꯦ ꯈꯕꯔ ꯀꯥꯒꯖꯇ ꯑꯗꯒꯤ ꯑꯦꯕ꯭ꯔꯤꯊꯤꯡ ꯂꯣꯏꯅꯃꯛ ꯃꯁꯤ ꯂꯣꯏꯅ ꯐꯣꯡ ꯁꯥꯅ ꯂꯩꯔꯦ ꯅꯣꯃꯤꯅꯦꯁꯟ ꯇꯧꯕꯒꯤ ꯄꯥꯎ ꯄꯤꯔꯛꯄꯗꯤ ꯏꯁꯥꯗ ꯀꯔꯤ ꯐꯤꯂꯤꯡꯁ ꯂꯩꯒꯦ ꯍꯥꯏꯗꯤ ꯃꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯅꯣꯃꯤꯅꯦꯠ ꯇꯧꯔꯦ ꯍꯥꯏꯕꯗꯤ ꯈꯟꯗ꯭ꯔꯤꯉꯩꯗ ꯅꯣꯏ 5 ꯈꯜꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎꯗꯤ ꯄꯤꯔꯛꯏꯅꯦꯕ ꯃꯇꯝꯗꯨ ꯀꯔꯤ ꯐꯥꯎꯕꯒꯤ ꯊꯥꯖꯕ ꯂꯩꯈꯤꯕꯤꯈꯤꯕ ꯑꯩꯁꯦ ꯊꯥꯖꯗꯦ ꯑꯩꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯅꯣꯛꯁꯨ ꯅꯣꯛꯑꯦ ꯁꯥꯟꯅꯔꯦꯅ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯏꯁꯤꯁꯨ ꯑꯩ ꯑꯗꯨꯝ ꯇꯣꯏꯅ ꯑꯗꯨꯝ ꯁꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯐꯥꯒꯤ ꯐꯔꯥꯡ ꯇꯧꯅꯕ ꯃꯤꯅꯦꯕ ꯏꯅꯥꯎ ꯀꯛꯆꯤꯡꯗꯒꯤ ꯕ꯭ꯌꯨꯇꯤꯁꯤꯌꯥꯟ ꯃꯥꯁꯨ ꯂꯝꯗꯝꯁꯤꯒꯤ ꯑꯗꯨꯝ ꯕ꯭ꯌꯨꯇꯤꯁꯤꯌꯥꯟ ꯑꯃ ꯑꯣꯏꯅ ꯌꯥꯝ ꯀꯟꯅ ꯃꯃꯤꯡ ꯂꯩꯈꯠꯂꯛꯏꯕ ꯑꯉꯥꯡꯅ ꯀꯤꯁꯟ ꯅꯣꯡ ꯍꯥꯏꯁꯤꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯅꯨꯃꯤꯗꯥꯡ ꯑꯃ ꯗꯥꯎ ꯃꯥꯅ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯍꯥꯏ ꯑꯩꯅ ꯀꯩꯒꯤꯅꯣ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯑꯩꯗꯤ ꯏꯁꯩ ꯃꯐꯝꯗ ꯂꯩꯌꯦ ꯅꯨꯃꯤꯠꯁꯦ ꯑꯗ ꯀꯔꯤꯒꯤꯅꯣꯅ ꯍꯥꯏ ꯑꯗ ꯀꯩꯅꯣ ꯈꯪꯖꯟꯅꯗꯕ ꯑꯗꯨꯗꯨꯒ ꯇꯧꯔꯦ ꯃꯥ ꯊꯣꯛꯄ ꯑꯃ ꯉꯥꯡꯉꯦ ꯑꯩ ꯀꯩꯝ ꯈꯪꯗ꯭ꯔꯦ ꯈꯣꯠꯇꯦ ꯍꯥꯏꯕ ꯅꯪ ꯅꯣꯃꯤꯅꯦꯁꯟ ꯑꯣꯏꯔꯦ ꯈꯣꯠꯂꯦ ꯇ꯭ꯔꯤꯄꯜ ꯑꯦꯁ ꯃꯅꯤꯐꯥꯒꯤ ꯑꯩꯅ ꯑꯗꯨꯐꯥꯎꯗ ꯑꯩ ꯑꯗꯨꯝ ꯅꯣꯛꯑꯦꯕꯀꯣ ꯁꯥꯟꯅꯔꯦꯅ ꯑꯗ ꯃꯥꯅ ꯑꯋꯣꯏꯕꯩꯅ ꯑꯗꯨꯗ ꯉꯥꯛꯇꯪ ꯂꯩꯔꯒ ꯑꯔꯕꯤꯟꯁꯦ ꯐꯣꯟ ꯇꯧꯁꯜꯂꯛꯄ ꯑꯩꯉꯣꯟꯗ ꯑꯃꯟꯗ ꯁꯨꯃꯥꯏꯅ ꯅꯪ ꯏꯕꯥꯅꯤ ꯅꯣꯃꯤꯅꯤ ꯆꯪꯉꯦ ꯈꯣꯠꯂꯦ ꯃꯅꯤꯐꯥꯒꯤ ꯑꯗꯩ ꯃꯥꯅꯁꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯥꯏꯔꯦ ꯃꯃꯥꯡꯒꯤꯗꯤ ꯃꯥꯅ ꯇꯥꯈ꯭ꯔꯕꯅꯤꯅ ꯍꯟꯗꯛꯃꯨꯛꯁꯤꯗ ꯑꯃꯗ ꯅꯪ ꯇꯥꯔꯗꯤ ꯐꯅꯤ ꯀꯥꯏ ꯋꯥꯔꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯐꯣꯟꯒ ꯇꯧꯔꯛꯑꯦꯕ ꯑꯩꯅꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯉꯥꯡꯅꯦ ꯑꯗ ꯐꯥꯒꯤ ꯑꯗꯨꯝ ꯉꯥꯡꯅꯩ ꯑꯩꯅ ꯑꯗꯨꯝ ꯆꯪꯉꯕꯅꯤꯅ ꯑꯔꯕꯤꯟ ꯀꯩꯅꯣ ꯃꯅꯤꯐꯥ ꯅꯨꯃꯤꯠꯇꯨꯝꯗꯤ ꯅꯪꯅ ꯇꯥꯕ ꯑꯩꯅ ꯇꯥꯕ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏ ꯏꯕꯥꯅꯤꯁꯨ ꯑꯗꯨꯝ ꯐꯖꯅꯁꯨ ꯂꯣꯏꯅꯔꯤ ꯑꯗꯣ ꯅꯪ ꯂꯥꯛꯑꯣ ꯈꯣꯠꯂꯣ ꯅꯥꯟꯅ ꯂꯥꯛꯑꯣ ꯈꯣꯠꯂꯣꯒ ꯋꯥꯔꯤꯒ ꯁꯥꯟꯅꯩ ꯑꯗꯣ ꯃꯥꯗꯤ ꯈꯨꯗꯣꯡ ꯆꯥꯗꯕ ꯍꯥꯏꯇꯥꯔꯦ ꯏꯁꯩ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯈꯛ ꯂꯩꯕꯗꯒꯤ ꯂꯥꯛꯈꯤꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯑꯉꯛꯄ ꯑꯃꯗꯤ ꯑꯣꯏꯈꯤ ꯑꯗꯨꯒ ꯇꯥꯕꯁꯨ ꯑꯩ ꯇꯥꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯨ ꯁꯨꯡꯈꯟ ꯈꯟꯗꯦ ꯑꯗꯣ ꯑꯩꯉꯣꯟꯗ ꯃꯤꯅꯐꯥꯎ ꯁꯥꯟꯅꯔꯛꯄ ꯌꯥꯎꯋꯦꯕ ꯅꯨꯃꯤꯗꯥꯡꯗ ꯐꯣꯟ ꯇꯧꯔꯒ ꯂꯥꯛꯀꯅꯤ ꯀꯥꯏ ꯑꯗꯨꯒ ꯉꯥꯛꯇꯪ ꯑꯗꯨꯗꯗꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯈꯤ ꯑꯩꯅ ꯑꯗꯨꯝ ꯏꯁꯥꯅ ꯊꯥꯖꯕꯗꯤ ꯋꯥꯠꯈꯤ ꯑꯗꯨꯃꯛꯄꯨ ꯐꯪꯁꯟꯗꯨꯒꯤ ꯍꯧꯔꯛꯄ ꯀꯥꯟꯗ ꯀꯛꯆꯤꯡꯒꯤ ꯑꯦꯁ ꯃꯅꯤꯐꯥꯒꯤ ꯇꯧꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯗꯥꯏꯃꯟꯁꯨ ꯂꯥꯏꯚ ꯇꯧꯖꯩ ꯑꯥꯏꯁ ꯇꯤꯚꯤ ꯏꯝꯄꯦꯛ ꯇꯤꯚꯤ ꯑꯩꯈꯣꯏ ꯃꯐꯝꯗꯨꯗꯒꯤ ꯂꯥꯏꯚ ꯇꯧꯖꯩ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯗꯣ ꯏꯁꯥꯃꯛꯅ ꯑꯗꯨꯃꯥꯏꯅ ꯐꯠ ꯂꯥꯎꯊꯣꯔꯛꯄꯗꯨꯗꯗꯤ ꯑꯗꯥꯏꯗ ꯊꯥꯖꯕꯗꯨ ꯀꯔꯤ ꯐꯥꯎꯈ꯭ꯔꯦ ꯍꯥꯏꯗꯤ ꯂꯩꯗꯅ ꯃꯗꯨꯒꯤ ꯇꯥꯟꯖꯥꯗꯨ ꯀꯔꯤ ꯐꯥꯎꯈꯤ ꯐꯤꯂꯤꯡꯁꯇꯨ ꯀꯔꯤ ꯂꯩꯈꯤ ꯑꯩ ꯁ꯭ꯋꯥꯏꯗꯤ ꯂꯥꯎꯋꯦ ꯑꯩ ꯋꯥꯈꯟꯗ ꯑꯩꯗꯤ ꯀꯩꯝ ꯀꯥꯏꯕꯁꯨ ꯂꯩꯇꯦ ꯍꯥꯟꯅ ꯑꯩ ꯋꯥꯈꯜ ꯈꯟꯖꯔꯤꯅ ꯑꯃꯗꯨꯅ ꯇꯥꯏꯌꯦ ꯄꯥꯎꯗꯣ ꯋꯥꯈꯜꯗ ꯈꯜꯂꯦꯕꯀꯣ ꯑꯋꯣꯏꯕ ꯃꯣꯏ ꯆꯨꯝꯃꯤꯖꯥꯠꯂ ꯃꯣꯏꯁꯨ ꯁꯨꯝ ꯁꯥꯟꯅꯕ ꯑꯣꯏꯖꯥꯠꯅꯦꯕ ꯑꯗꯩꯗ ꯑꯩ ꯃꯥꯅ ꯑꯗꯨꯝ ꯇꯥꯏ ꯍꯥꯏꯔꯛꯄꯗꯨꯗ ꯑꯗꯨꯝ ꯆꯨꯝꯃꯅꯤ ꯈꯜꯂꯦ ꯈꯨꯕꯥꯛꯀ ꯈꯨꯕ ꯔꯦꯗꯤꯒ ꯂꯩꯌꯦꯕ ꯑꯗꯨꯃꯥꯏꯅ ꯃꯥ ꯑꯔꯕꯤꯟꯗꯣ ꯃꯥꯗꯤ ꯑꯥꯗ ꯂꯩꯒꯦ ꯈꯜꯂꯕꯅꯤ ꯈꯪꯉꯕꯅꯦ ꯑꯩꯅ ꯑꯗꯨꯗ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯏꯃꯥ ꯕꯕꯥ ꯂꯥꯛ ꯆꯠꯂ ꯀꯥꯏꯅ ꯁꯥꯏꯠꯀ ꯌꯦꯡꯉꯝꯃꯦꯕ ꯑꯗꯨꯗꯨꯒ ꯃꯣꯏ ꯕꯕꯥꯗꯤꯅ ꯑꯩꯅ ꯎꯈꯤꯕ ꯑꯗꯨ ꯀꯥꯔꯛꯄꯅꯤ ꯏꯃꯥ ꯀꯥꯔꯦ ꯑꯗꯨꯝ ꯑꯗꯨꯒ ꯑꯩ ꯑꯣꯏꯅ ꯀꯧꯊꯣꯛꯄ ꯑꯩꯗꯤ ꯄꯨꯔꯥ ꯗꯔꯪ ꯃꯔꯪ ꯑꯃꯗ ꯑꯗꯨꯝ ꯍꯧꯒꯠꯂꯒ ꯑꯗꯨꯝ ꯀꯥꯈꯠꯂꯦ ꯁ꯭ꯇꯦꯖꯇꯣ ꯀꯥꯈꯠꯄꯗꯤ ꯑꯗꯣ ꯀꯩꯝꯇ ꯅꯪꯍꯧꯗ꯭ꯔꯦ ꯀꯩꯝꯇ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯣ
honajruba matam sang na madugi khara angang ni da pamjarakpagi kano leirkanda lepuraga madi honarakna mu kan honarpadi adagi khoi pusparani hoi madugi am chauna haitare ko masigi moi matheng dagi modu puthokpi dana saktak pi dana tawbadi film matang saktuni sei paring ama sang na haitare amani gi walitre sei tara kun kutam mari sakpa leigre adu marak thaslagam ta huju pokdo chorok pai sei je kaya mu masing ji isana khangda isai se sum chorana 25 6 song tu su great adu hari basing je yamana film ge yamba adigi film se film chu album amha taram gane film chu khara di dum tare ni pang ti dum sakre do tholakada ba mari manga mu su lei hojik si khara program one project one torga leiba khara ma dum aison lei hau chala ba khara lei o phungo kada ba phung sana lei ba dum noi jare adu su koina madu mathang tholok sing chu mai pa position adu isagi birthday se ke ano ta date se ke I 19 December 1990 aduga yam wajare asig matang da ma adu huji sa marital status longdri pakhang wajare yam wajare adu sima hoji khoi gi Umananda Maibam pakhang oina meyam gi saisak pa moina ipur meyam gi seba tori loina achievement da SS Manifagi smaina tawdana handak chahi gi best singer of the year ni handaki tariba se aduga yam nuwaijai makha tarakpadasu amuk smaina mai pakrabani ni hena faja puthok birakdana ko yamna nuwai ba sigumba kano toba khoi gi makha tarakpadu singdasu koina taba phangboi jagi aduga makha tarakpasina khoi gi kangomdrba Facebook ki isai mai tare nangna labna tamna haibi sei se masimta kudolbe hai sai se daran be thonana music direction to bigi bani sai je chima ju yam daran be thonana am takpi ko pi dan hana vocal ga record to tungai dam tawe am pa na sahan dan ko tan smai haiba khot pa na ado sai se ai mati am mayam tol tam jage tor pa sai jaga jima nang na lapna tamna nang na lapna tamna lai khravasu nang na lapna tamna lai khravasu lingda na lai nungsiba nangbu inakta da laihanningbani nungsiba nangbu inakta da laihanningbani ina puswani chako jaga salaki khang hauda humlakhiba malange sahumna khang haudara humlakhiba malange sahumna pukning masuwa hale thamoi masu kafali pukning masuwa hale thamoi masu kafali lire humba malangba thembiramu nangna liri sitpa malangba thembiramu nangna nungsibi nangbu inakta da laihanningbani nungsibi nangbu inakta da laihanningbani ya jare tagachari yam jare thori thatuna tawba khoi sen mundana tawbai sei masi sei je da kemel try samne sei me ibi khibane aduga yamong RK Virendra ji na direction music direction pb khibi sei ni sei se style saruk matiam ma kudol tam jage thori thatuna sel mulli vase ko jeng paiduna thawal chongjo haivani shel hap lamba mina chan sanje khini nangna yingduna chakchana laihoni mina han khidringai chat shel hap jaramuko khukka paina duna mol kanok tuna ibani nungsina wari shanaba pamdrane ho chanaba chakcha honi ko nathmoi donang chak honi nang gitana ya jare yang fazaba yoksang mari lena ba ali sei mane duga sagi tathakpi mi yengana to sei se hai adama masi sei sina kana ne ibano masi sei je akoi itai mani sei mai irse bem kawe duga music pirisina budget music direction jina aduga si album oibra film album ne masi masagi chenglo hen bi se ga masi ga tungmang si karmana na han masi chenglo hen bi gi matung oi matung oi ne ko
ꯃꯁꯤꯒꯤꯁꯨ ꯑꯗꯨꯝ ꯉꯁꯥꯏꯒꯤꯗꯤ ꯍꯥꯏꯈ꯭ꯔꯦ ꯍꯣꯝ ꯄ꯭ꯔꯗꯛꯁꯟ ꯅꯠꯇꯦꯅ ꯑꯌꯥꯝꯕ ꯁꯤꯁꯨ ꯃꯣꯏꯅ ꯑꯌꯥꯝꯕ ꯄꯨꯊꯣꯛꯄꯤꯕ ꯃꯁꯤ ꯄꯨꯊꯣꯛꯄꯤꯕꯁꯤ ꯀꯅꯥꯅ ꯄꯨꯊꯣꯛꯄꯤꯕ ꯁꯤꯟꯕꯤꯕ ꯍꯣꯏ ꯆꯦꯕꯦꯝ ꯁꯤꯅ ꯇꯧꯈꯤꯕ ꯃꯥꯅ ꯇꯧꯈꯤꯕꯅꯦ ꯑꯗꯨꯅ ꯑꯃꯨꯛ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯒ ꯏꯁꯩꯁꯦ ꯇꯊꯛꯄꯤ ꯃꯤꯠꯌꯦꯡꯁꯤ ꯑꯃꯨꯛ ꯃꯇꯦꯛ ꯑꯃꯇꯪ ꯁꯤꯁꯦ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯈꯤꯕ ꯖꯒꯥ ꯂꯥꯁ ꯑꯟꯇꯔꯥ ꯃꯇꯦꯛ ꯑꯃꯈꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯂꯩꯔꯦ ꯍꯨꯝꯕ ꯃꯥꯂꯪꯅ ꯍꯛꯆꯥꯡꯗ ꯌꯩꯔꯔꯤ ꯃꯥꯂꯪ ꯏꯄꯣꯝꯗ ꯁꯥꯟꯅꯔꯦ ꯅꯪꯒꯤ ꯆꯣꯏꯔ ꯁꯝꯂꯥꯡꯅ ꯂꯤꯔꯤ ꯍꯨꯝꯕ ꯃꯥꯂꯪꯅ ꯍꯛꯆꯥꯡꯗ ꯌꯩꯔꯔꯤ ꯃꯥꯂꯪ ꯏꯄꯣꯝꯗ ꯁꯥꯟꯅꯔꯦ ꯅꯪꯒꯤ ꯆꯣꯏꯔ ꯁꯝꯂꯥꯡꯅ ꯏꯊꯛ ꯍꯧꯍꯜꯂꯦ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯅꯪꯒꯤ ꯅꯨꯡꯁꯤ ꯋꯥꯍꯩꯅ ꯏꯊꯛ ꯍꯧꯍꯜꯂꯦ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯅꯪꯒꯤ ꯅꯨꯡꯁꯤ ꯋꯥꯍꯩꯅ ꯇꯊꯛꯄꯤ ꯃꯤꯠꯌꯦꯡꯅ ꯐꯖꯕꯤ ꯃꯥꯏꯊꯣꯡꯅ ꯉꯥꯎꯍꯜꯂꯦ ꯁꯤꯅꯤ ꯌꯥꯖꯔꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯈꯥꯃꯨꯛ ꯇꯥꯖꯔꯛꯄꯗ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯀꯣ ꯏꯁꯩ ꯅꯣꯡꯃꯥꯏ ꯑꯩꯈꯣꯏꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯏꯁꯩ ꯁꯩꯐꯝ ꯌꯥꯝꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛꯄꯨꯗꯤ ꯃꯁꯤꯒꯤ ꯏꯁꯩꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯃꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯗꯨꯝ ꯃꯥꯌꯣꯛꯅꯕ꯭ꯔꯥ ꯀꯃꯥꯏ ꯇꯧꯏ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯑꯗꯨꯝ ꯃꯥꯌꯣꯛꯅꯩ ꯑꯩꯅꯁꯨ ꯂꯝ ꯈꯔ ꯂꯥꯞꯅ ꯂꯩꯕꯅꯤꯅ ꯑꯗꯨꯝ ꯏꯃꯥꯟꯅꯕꯒ ꯁꯨꯝ ꯆꯠꯃꯤꯟꯅꯩ ꯑꯗꯨꯒ ꯑꯍꯥꯟꯕꯗꯗꯤ ꯄꯨꯁꯄꯔꯥꯅꯤꯁꯦ ꯑꯗꯨꯝ ꯑꯩꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯔꯝꯃꯦ ꯃꯥꯅ ꯌꯨꯝ ꯄꯥꯟꯈꯤꯕꯗꯒꯤꯗꯤ ꯍꯧꯖꯤꯛ ꯏꯃꯥꯟꯅꯕꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯔꯦ ꯑꯩꯅ ꯍꯣꯏ ꯏꯁꯩ ꯁꯩꯐꯝꯁꯤꯡꯗꯗꯤ ꯉꯁꯥꯏꯒꯤ ꯁꯛꯂꯤꯕ ꯏꯁꯩꯁꯤꯡꯁꯦ ꯃꯁꯤꯒꯤ ꯏꯁꯩꯁꯤꯡꯁꯤ ꯅꯠꯇꯕ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡ ꯑꯩꯈꯣꯏꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯣꯖꯥꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯏꯁꯩ ꯃꯈꯣꯏꯅ ꯁꯛꯄꯤꯔꯝꯕ ꯂꯝꯌꯥꯟꯕꯁꯤꯡꯁꯤꯒꯤ ꯏꯁꯩꯁꯤ ꯁꯛꯄꯤꯕ꯭ꯔꯥ ꯁ꯭ꯇꯦꯖꯇ ꯑꯗꯨꯝꯕ ꯏꯁꯩ ꯑꯔꯤꯕ ꯑꯗꯨꯝ ꯇꯨꯡ ꯀꯣꯏꯅ ꯂꯩꯍꯧꯒꯗꯕ ꯏꯁꯩ ꯈꯔ ꯑꯩꯅꯁꯨ ꯄꯥꯝꯖꯕ ꯏꯁꯩ ꯑꯃꯅꯤ ꯂꯩꯖꯩ ꯑꯗꯨꯝ ꯁꯛꯆꯩ ꯁꯛꯄꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯖꯕ ꯑꯗꯨꯝꯁꯦ ꯃꯔꯨꯑꯣꯏꯅ ꯀꯔꯤ ꯏꯁꯩꯁꯤꯡ ꯁꯛꯄꯤ ꯅꯪꯁꯨ ꯑꯩꯕꯨ ꯀꯥꯎꯔꯣ ꯑꯩꯁꯨ ꯅꯪꯕꯨ ꯀꯥꯎꯔꯒꯦ ꯁꯛꯏ ꯑꯗꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯊꯣꯡꯅꯩ ꯅꯪꯒ ꯑꯗꯨꯝꯕ ꯁꯛꯏ ꯃꯇꯝ ꯀꯨꯏꯔꯕꯩ ꯇꯨꯡꯗ ꯅꯨꯡꯁꯤꯔꯕ ꯊꯋꯥꯏ ꯃꯉꯥ ꯁꯨꯝꯕ ꯏꯁꯩ ꯃꯔꯤ ꯃꯉꯥ ꯁꯛꯏ ꯏꯁꯩꯁꯦ ꯃꯁꯤꯒꯤ ꯃꯇꯦꯛ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯇꯦꯛ ꯑꯃꯅꯤꯗ ꯃꯁꯤ ꯈꯨꯗꯣꯜ ꯄꯤꯕ ꯍꯣꯏ ꯇꯧꯖꯒꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯊꯣꯡꯅꯩ ꯅꯪꯒ ꯁꯛꯏ ꯑꯩꯒꯤ ꯄꯨꯟꯁꯤ ꯅꯪꯒ ꯀꯔꯤ ꯊꯣꯛꯅꯩ ꯑꯩꯒ ꯍꯨꯟꯗꯣꯛꯀꯦ ꯉꯝꯗꯦ ꯄꯨꯕ ꯋꯥꯔꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯅꯪꯒ ꯀꯔꯤ ꯊꯣꯛꯅꯩ ꯑꯩꯒ ꯍꯨꯟꯗꯣꯛꯀꯦ ꯉꯝꯗꯦ ꯄꯨꯕ ꯋꯥꯔꯦ ꯆꯠꯂꯣꯅꯦ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯇꯝꯌꯥꯗ ꯅꯤꯡꯁꯤꯡꯃꯃꯤ ꯇꯥꯗ꯭ꯔꯕ ꯂꯝꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯅꯪꯒ ꯀꯔꯤ ꯊꯣꯛꯅꯩ ꯑꯩꯒ ꯍꯨꯟꯗꯣꯛꯀꯦ ꯉꯝꯗꯦ ꯄꯨꯕ ꯋꯥꯔꯦ ꯁꯤꯅꯤ ꯍꯥꯏꯖꯔꯒꯦ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯒ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯍꯩꯕꯝ ꯁꯥꯝꯅ ꯁꯛꯄꯤꯈꯤꯕ ꯅꯪꯁꯨ ꯑꯩꯕꯨ ꯀꯥꯎꯔꯣ ꯍꯥꯏꯕ ꯏꯁꯩꯁꯤ ꯃꯁꯤꯃꯗ ꯈꯨꯗꯣꯜꯕꯤꯌꯨ ꯍꯣꯏ ꯅꯤꯡꯁꯤꯡꯂꯨꯅꯨ ꯃꯇꯝꯗꯣ ꯅꯪ ꯑꯩꯕꯨ ꯀꯥꯎꯔꯣ ꯑꯩꯁꯨ ꯅꯪꯕꯨ ꯀꯥꯎꯔꯒꯦ ꯅꯪꯁꯨ ꯑꯩꯕು ಕಾರೋ ಐಶು ನಂಬು ಕಾವ್ರಗೆ ನಿಂಗ್ಸಿಂಗ್ಲೋನೋ ಮತಂದೋ ನಿಂಗ್ಸಿಂಗ್ಲೋನೋ ಮತಂದೋ ಬಿದಾಯ್ನ ಒಯ್ರೆ ಪಂಥೋಂಫಂ ನಂಶು ಐಬು ಕಾವ್ರೋ ಐಶು ನಂಬು ಕಾವ್ರಗೆ ꯏꯁꯩ ꯖꯒꯥꯁꯤꯒꯤ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯃꯇꯦꯛ ꯑꯃꯈꯛ ꯁꯛꯆꯒꯦꯀꯣ ꯌꯥꯝ ꯍꯥꯏꯕꯤꯌꯨ ꯅꯪꯅꯅꯤ ꯅꯨꯡꯁꯤꯕ ꯇꯝꯕꯤꯕ ꯀꯥꯎꯕꯁꯨ ꯇꯝꯕꯤꯌꯨ ꯑꯩꯕꯨ ನನ್ನನೆ ನುಂಶಿಬ ತಂಬಿಬ ಕಾವ್ಬಸು ತಂಬಿಯು ಐಬು ನಂಗೆ ಮೈಚಾ ಖಾಂಜವನ ನಂಗೆ ಮೈಚಾ ಖಾಂಜವನ ಒಯ್ಜೆಗೆ ಐಗೆ ನುಂಗಾಯ್ವ
ꯑꯣꯏꯖꯒꯦ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯅꯪꯁꯨ ꯑꯩꯕꯨ ꯀꯥꯎꯔꯣ ꯑꯩꯁꯨ ꯅꯪꯕꯨ ꯀꯥꯎꯔꯒꯦ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯏꯁꯩꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯃꯛ ꯑꯣꯖꯥꯁꯤꯡꯁꯦ ꯂꯩꯇ꯭ꯔꯕꯁꯨ ꯑꯩꯈꯣꯏꯅ ꯏꯁꯩꯁꯤꯡꯁꯦ ꯏꯀꯥꯏ ꯈꯨꯝꯅꯗꯅ ꯁꯩꯐꯝꯗ ꯁꯨꯃꯥꯏꯅ ꯁꯛꯄ ꯑꯗꯨꯒ ꯃꯁꯤꯗꯤ ꯌꯥꯝ ꯄꯥꯝꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯐꯖꯅꯁꯨ ꯁꯛꯄꯤꯈ꯭ꯔꯦ ꯑꯗꯣ ꯃꯁꯤꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯀꯨꯏꯔꯕꯩ ꯇꯨꯡꯗ ꯑꯣꯖꯥꯅ ꯚꯣꯕꯣꯜ ꯀꯩꯅꯣꯒꯤꯅ ꯈꯔ ꯂꯥꯡꯂꯞ ꯇꯧꯕ ꯏꯁꯩꯁꯦ ꯀꯃꯥꯏꯅ ꯁꯛꯄꯤ ꯁꯤꯁꯨ ꯃꯇꯦꯛ ꯑꯃꯇꯪ ꯈꯨꯗꯣꯜꯕꯤꯌꯨ ꯃꯁꯤ ꯏꯁꯩꯁꯤꯗ ꯑꯣꯖꯥꯁꯤꯅ ꯁꯛꯄꯤꯈꯤꯕ ꯏꯁꯩꯁꯤꯗ ꯑꯩꯅ ꯐꯥꯔꯁ ꯑꯟꯇꯔꯥ ꯑꯩꯅ ꯄꯥꯝꯖꯈꯤꯕ ꯖꯒꯥ ꯑꯃꯈꯛꯇꯪ ꯃꯇꯦꯛ ꯑꯃꯈꯛꯇ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯅꯣꯡꯃꯇꯁꯨ ꯏꯅꯥꯛꯇ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯪꯂꯛꯇ꯭ꯔꯕꯤꯅꯤ ꯀꯔꯝ ꯍꯥꯏꯅ ꯂꯦꯜꯂꯤꯕꯅꯣ ꯅꯣꯡꯃꯇꯁꯨ ꯍꯪꯂꯨꯗ꯭ꯔꯕꯅꯤ ꯎꯅꯩ ꯍꯥꯏꯕꯇ ꯃꯉꯥꯏꯔꯕ ꯄꯨꯟꯁꯤꯅꯤ ꯌꯦꯡꯅꯕ ꯅꯠꯇ 우빠이 레이트라 운시니 맞담 꾸이라와기 뚱다 아이기 타이나게 까이나 크라비도 농마 강하우다나 탱나키 아이나 사나 소록다 탱나라키 Thank you. Fazaba isayni masim sakpira duga amatang isay matanga aroibada akoigi nungsiraba igi thawai manga oja amomnabagi saysisu yamna fazabi saymni aduga isagi khonjeldi mayam tamtam madu tabagi khudong sa jasina sakpira isay sigi so ina ina pamjaba antara amka kudol tamjage hoi he thawai nungsiraba thawai manga hakchang polang aibu 타독도락 잡히노 반짝붓나 사바 아이기 학장 뽀랑니 반짝붓나 사바 아이기 학장 뽀랑니 로이키니 말림데이 농마소이도 뭉시라바 아이기 타와이 망아 가이동아이 가이나니 난가 Thank you. Yamajare. Am to dona ibu din nachne ko pam am khoi gi oja sing da khoi gi sakpiram ba oja sing na thambiram isai da kai khumna ka nga sai gi stage am khoi gi sai si boi khoina sakpa madi ai khoina masibu mafam lengdana thamna na bagi da matam yam angai ri matam da sum sakjaram ba isai ne yam maje da masima phajaba jabi sai sing tahan bire aduga isagi aron ba haitare mayamna khangba di ka sukai da ba mayamna di khang da ba khangba su yaw ba aron ba ma har ga di kari ni na habi bi aron ba se aron ji gyan mem ta da du ai nga si ai gi ming se yam ba gi di ming se adam ayam ba mayam da ko na nickname da pham jaga khuding ga yam ko re ai boinaw su ko ai ngon ai se du ga naubi su ko ngo su ko sana su ko pham khuding ge ba lam khuding ge dam ayam ba na ming je dam makhat ko bi su lai ba khangbi gi ba sing tinar pa sing ma pang sing sangai na tai ama ko ba su dum lai ba du si ma di mayam puno mong na di khang ba di oram oi ma sini aron ba har ga di boinaw su ko du sana su ko naubi su ko hai ri adu ga ngo su ko hai adu ma si mak aron ba mani mayam na khang da ba hai tare adu mayam na khang da ba ko oraga ma si ngasi khoi gi thorom sida madu gi khang na ba tan ja bi bire adu ga khoi gi injang je kari na khwai di pam na sa bi bi injang je khwai di pam na sa bi injang pam ba ai di kang choi ne sa nga de am thojong ju sa di chicken gum ba di cha to pa di thoi do pa cha re do kang choi gum di ai phajana dum cha machu ji kari na pam bi gi white se adu furi chu white bi yam ma je adu ga isagi rasi se kari rasi no makar yam ma je re adu ga ai khoi gi
ꯄꯥꯝꯗꯕ ꯑꯃ ꯍꯥꯏꯔꯒꯗꯤꯀꯣ ꯇꯧꯍꯟꯅꯤꯡꯗꯕ ꯂꯩꯕꯥꯛꯁꯤꯒꯤ ꯑꯣꯏꯕꯗꯀꯣ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯔꯣ ꯀꯔꯤꯒꯤ ꯑꯣꯏꯔꯣ ꯃꯁꯤꯒꯨꯝꯕꯁꯤ ꯄꯥꯝꯗꯦ ꯅꯠꯇ꯭ꯔꯒ ꯑꯣꯏꯗꯕ ꯉꯥꯡꯕ ꯈꯣꯠꯄ ꯀꯩꯗꯧꯕ ꯁꯤꯒꯨꯝꯕꯒꯤ ꯏꯁꯥꯗ ꯄꯥꯝꯗꯕ ꯑꯃ ꯈꯜꯂꯨ ꯍꯥꯏꯔꯒꯗꯤ ꯀꯔꯤꯅ ꯄꯥꯝꯗꯕ ꯑꯃ ꯍꯥꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯁꯦ ꯑꯩꯁꯦ ꯏꯁꯩ ꯁꯛꯄꯁꯨ ꯑꯗꯨꯝ ꯑꯣꯏꯖꯔꯤꯕꯅꯤꯅ ꯍꯣꯏ ꯑꯩ ꯑꯗꯨꯝ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯑꯃꯒ ꯁꯨꯝ ꯅꯨꯡꯉꯥꯏꯅꯗꯕ ꯁꯨꯝ ꯌꯥꯎꯈꯤꯕ Yes, yes, ꯂꯩꯅꯈꯤꯕꯒꯤꯔ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯅꯒ ꯁꯨꯡꯍꯥꯏ ꯍꯥꯏꯗꯕ ꯍꯥꯏꯁꯦ ꯑꯗꯨ ꯍꯥꯏ ꯑꯗꯥ ꯍꯥꯏ ꯀꯩ ꯄꯨꯂꯞ ꯇꯝꯁꯤꯟꯕꯤꯕ ꯁꯨꯝꯕꯁꯦ ꯃꯌꯥꯝ ꯑꯃ ꯊꯣꯛꯑꯦ ꯁꯨꯝꯕꯁꯦ ꯇꯧꯕꯤꯒꯅꯣ ꯑꯩꯁꯨ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯣꯏꯅ ꯀꯩ ꯍꯥꯏꯅꯤ ꯈꯨꯗꯣꯡꯆꯥꯕ ꯃꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯍꯣꯠꯅꯕꯒꯤꯔ ꯈꯪꯗꯦ ꯃꯥꯗꯤ ꯅꯪ ꯑꯗꯨ ꯍꯥꯏꯕꯅꯤ ꯅꯪ ꯑꯗꯨ ꯍꯥꯏꯕꯅꯤ ꯍꯥꯏꯕ ꯄꯣꯠꯁꯤꯃ ꯌꯥꯝ ꯇꯥꯔꯦ ꯑꯩ ꯈꯛꯇꯒꯤꯁꯨ ꯅꯠꯇꯅ ꯃꯤ ꯑꯇꯣꯞꯄꯗꯁꯨ ꯃꯌꯥꯝ ꯇꯥꯔꯦ ꯑꯗꯣ ꯁꯨꯝꯕꯁꯦ ꯍꯥꯏꯕꯤꯒꯅꯣ ꯑꯩ ꯃꯤ ꯑꯃ ꯍꯨꯟꯕꯁꯨ ꯂꯩꯖꯗꯦ ꯑꯗꯨꯒ ꯑꯗꯨ ꯑꯗꯥ ꯃꯤ ꯅꯣꯛꯅꯕꯁꯨ ꯀꯩꯁꯨ ꯑꯝꯇ ꯂꯩꯖꯗꯦ ꯑꯩꯗꯤ ꯑꯗꯨꯝ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯖꯕꯅꯦ ꯑꯗꯨꯒ ꯑꯩꯒꯤꯁꯨ ꯐꯠꯇꯕ ꯃꯤ ꯃꯌꯥꯝ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ ꯑꯗꯨꯁꯨ ꯐꯠꯇꯕꯗꯣ ꯑꯗꯨꯝ ꯁꯤ ꯇꯧꯒꯅꯨ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯇꯥꯛꯄꯤꯔꯣ ꯑꯗꯨꯒ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯗꯨꯒꯨꯝꯕꯗꯤ ꯍꯥꯏꯕꯤꯗ꯭ꯔꯒ ꯃꯥꯗꯤ ꯑꯗꯨꯅ ꯑꯗꯨ ꯇꯧꯕꯅ ꯇꯧꯕꯅꯤ ꯑꯗꯨꯝ ꯐꯖꯅ ꯁꯟꯇꯣꯛꯅꯕ ꯑꯗꯒꯤ ꯃꯁꯥꯒꯤ ꯃꯤꯆꯪ ꯈꯣꯝꯖꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁꯨꯝꯕꯒꯤ ꯇꯥꯏꯞꯇ ꯇꯧꯕꯗ ꯃꯤꯗꯤ ꯃꯤꯡ ꯄꯛꯄꯤꯗꯕ ꯑꯩꯅ ꯄꯥꯝꯖꯩꯁꯦ ꯑꯗꯨꯒ ꯃꯁꯥꯒꯤ ꯍꯣꯠꯅꯐꯝ ꯊꯣꯛꯄ ꯃꯥꯕꯨ ꯃꯤꯅ ꯄꯥꯝꯅꯅꯕ ꯃꯤꯅ ꯀꯃꯥꯏꯅ ꯅꯨꯡꯁꯤꯕꯤꯒꯗꯒꯦ ꯍꯥꯏꯕꯗꯣ ꯃꯁꯥꯅ ꯊꯤꯖꯔꯒ ꯃꯁꯥ ꯍꯣꯠꯅꯔ ꯃꯁꯥꯒꯤ ꯑꯗꯨꯝ ꯁ꯭ꯇꯦꯖꯇꯣ ꯋꯥꯡꯖꯅꯕ ꯑꯗꯨꯝ ꯍꯣꯠꯅꯈꯤꯁꯅꯨ ꯑꯗꯨꯒ ꯃꯤ ꯑꯃ ꯅꯝꯊꯔꯒ ꯃꯤ ꯑꯃ ꯅꯞꯁꯜꯂꯒ ꯃꯁꯥꯒꯤ ꯌꯥꯔꯒꯗꯤ ꯇꯧꯕꯤꯒꯅꯣꯅ ꯌꯦꯁ ꯃꯗꯨ ꯄꯥꯝꯗꯕ ꯍꯥꯏꯔꯒꯗꯤ ꯃꯁꯥꯅ ꯀꯩꯝ ꯍꯥꯏꯗꯕꯗ 하이전비거노 뻑선비거노 ꯑꯗꯨꯒ ꯃꯁꯤꯒꯤ ꯁꯨ ꯄꯥꯝꯖꯗꯦ ꯍꯥꯏꯕꯅꯤ ꯑꯗꯨ ꯄꯥꯝꯖꯗꯕꯁꯤꯡꯒꯤ ꯃꯔꯛꯇ ꯍꯥꯏꯔꯒꯗꯤ ꯄꯥꯝꯗꯕ ꯍꯥꯏꯔꯒꯗꯤ ꯎꯃꯥꯟꯗꯒꯤ ꯃꯁꯤꯃ ꯄꯥꯝꯗꯦ ꯑꯗꯨ ꯄꯥꯝꯖꯕ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯄꯥꯝꯖꯕ ꯍꯥꯏꯔꯗꯤ ꯀꯔꯤ ꯀꯔꯤ ꯃꯑꯣꯡ ꯃꯇꯧꯁꯤ ꯄꯥꯝꯖꯩ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯅ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯒꯗꯤ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯣꯏ ꯂꯩꯃꯤꯟꯅꯕ ꯇꯁꯦꯡꯃꯛꯁꯤ ꯅꯝꯕꯔ 1 ꯍꯥꯏꯕꯗꯤ ꯁꯤꯒꯤꯗꯕ ꯉꯥꯛꯇꯅꯤ ꯃꯤ ꯁꯤꯒꯤꯕꯗ ꯀꯩꯝꯇꯁꯨ ꯄꯨꯔꯣꯏ ꯍꯤꯡꯉꯦ ꯃꯔꯛꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯑꯩ ꯑꯗꯒꯤ ꯅꯪ ꯃꯥ ꯍꯥꯏꯕ ꯈꯦꯠꯅꯕ ꯀꯩꯝꯇ ꯂꯩꯇꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯁꯤ ꯈꯛꯇꯅꯦ ꯑꯩ ꯊꯣꯏꯗꯣꯛꯄꯗꯤ ꯂꯩꯖꯗꯦ ꯌꯥꯝ ꯐꯖꯩ ꯃꯁꯤꯃꯛꯅꯤ ꯅꯨꯡꯁꯤ ꯆꯥꯟꯅꯕꯁꯤꯗꯤ ꯍꯦꯟꯅ ꯂꯩꯇꯦ ꯑꯗꯨꯒ ꯃꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯃꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯅꯤ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯉꯁꯤꯒꯤ ꯐꯤꯔꯦꯞꯁꯤ ꯐꯥꯎꯕꯗ ꯂꯩꯔꯛꯅꯕ ꯍꯣꯠꯅꯕꯁꯤ ꯑꯔꯥꯏꯕ ꯑꯃ ꯅꯠꯇꯦ ꯑꯃꯒꯤ ꯃꯇꯦꯡ ꯑꯣꯏꯔꯁꯨ ꯑꯃꯒꯤ ꯃꯇꯦꯡ ꯑꯣꯏꯔꯒꯁꯨꯀꯣ ꯃꯌꯥꯝ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯑꯗꯒꯤ ꯇꯧꯔꯨꯕꯗ ꯃꯤꯒꯤ ꯁ꯭ꯇ꯭ꯔꯒꯜꯁꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯊꯦꯡꯅꯩ ꯍꯥꯏꯔꯤꯕꯀꯣ ꯑꯋꯥ ꯅꯨꯡꯉꯥꯏꯁꯦ ꯑꯗꯨ ꯁꯤꯐꯧꯒꯤ ꯊꯥꯛꯁꯤ ꯂꯥꯛꯄꯗ ꯄꯟꯕꯤꯅꯤꯡꯕ ꯑꯣꯖꯥ ꯒꯨꯔꯨ ꯆꯤꯊꯍꯧꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯁꯤꯐꯧꯒꯤ ꯊꯥꯛꯁꯤ ꯍꯣꯠꯅꯕꯤꯔꯛꯄꯗꯀꯣ ꯅꯤꯡꯁꯤꯡꯖꯕꯗ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯗꯅ ꯑꯩꯈꯣꯏꯅ ꯄꯨꯡ ꯑꯃꯈꯛ ꯎꯅꯖꯕꯁꯤꯗ ꯆꯤꯊꯍꯧꯕ ꯌꯥꯎꯔꯒꯁꯨ ꯅꯤꯡꯁꯤꯡꯕꯤꯕ ꯑꯣꯖꯥ ꯒꯨꯔꯨ ꯁꯦꯝꯕꯤꯔꯛꯄ ꯁꯥꯕꯤꯔꯛꯄ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯗꯨ ꯑꯣꯖꯥꯁꯤꯡ ꯃꯤꯡ ꯑꯝꯇ ꯅꯤꯡꯁꯤꯡꯕ ꯌꯥꯎ ꯑꯍꯥꯟꯕꯗ ꯑꯣꯖꯥꯁꯤꯡ ꯌꯥꯅ ꯍꯥꯏꯖꯒꯦ ꯑꯩ ꯑꯣꯖꯥꯁꯦ ꯑꯩ ꯄꯤꯇ꯭ꯔꯨ ꯄꯤꯉꯩꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯩꯒꯤ ꯒꯨꯔꯨꯗꯤ ꯑꯣꯖꯥ ꯌꯥꯏꯈꯣꯝ ꯏꯕꯣꯆꯧꯁꯤꯗꯅꯤ ꯑꯗꯨꯒ ꯑꯣꯖꯥꯁꯤꯅ ꯌꯥꯝ ꯄꯤꯛꯏꯉꯩꯗ ꯑꯗꯨꯝ ꯑꯣꯖꯥꯅ ꯐꯖꯅꯗꯤ ꯇꯝꯕꯤꯔꯦ ꯑꯩꯅ ꯍꯩꯇꯕꯗꯪ ꯍꯥꯏꯔꯦ ꯇꯥꯛꯄꯤꯕꯗꯤ ꯌꯥꯝ ꯐꯖꯅ ꯇꯥꯛꯄꯤ ꯃꯈꯟ ꯇꯦꯁ ꯃꯌꯥꯝ ꯇꯧꯗꯅ ꯏꯁꯩ ꯈꯛꯀꯤ ꯅꯠꯇꯅ ꯃꯌꯥꯝ ꯇꯥꯛꯄꯤꯔꯦ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯅꯁꯨ ꯅꯨꯡꯁꯤꯖꯕ ꯑꯣꯖꯥ ꯑꯃꯈꯛꯅꯦ ꯑꯗꯨꯒ ꯁꯦꯀꯦꯟꯗ ꯑꯩ ꯀꯛꯆꯤꯡ ꯃ꯭ꯌꯨꯖꯤꯛ ꯀꯣꯂꯦꯖꯀꯤ ꯄ꯭ꯔꯤꯟꯁꯤꯄꯜꯁꯤ ꯑꯩ ꯑꯗꯨꯝ ꯇꯧꯖꯔꯛꯑꯦ ꯑꯁꯤꯗ ꯑꯣꯖꯥ ꯏꯕꯣꯇꯣꯝꯕꯤꯗ ꯑꯣꯖꯥꯁꯤꯡꯁꯨ ꯐꯖꯅ ꯑꯗꯨꯝ ꯇꯥꯛꯄꯤ ꯊꯥꯔꯠꯇ ꯑꯩ ꯑꯣꯖꯥ ꯕꯤꯃꯂꯥꯗꯁꯨ ꯑꯃꯨꯛ ꯇꯧꯔꯛꯑꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯕꯤꯁꯥꯔ ꯐꯥꯎꯗꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯀꯛꯆꯤꯡꯗ ꯑꯃꯨꯛ ꯍꯜꯂꯒꯁꯨ ꯑꯃꯨꯛ ꯇꯝꯃꯦ ꯑꯗꯨꯒ ꯂꯣꯏꯁꯜꯂꯦ ꯂꯣꯏꯁꯜꯂ ꯃꯇꯨꯡꯗ ꯁꯤꯒꯤ ꯑꯣꯖꯥꯁꯤꯡꯒꯤ ꯑꯃꯨꯛ ꯅꯠꯇꯕꯗ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯅꯁꯨ ꯋꯥꯍꯩ ꯑꯃ ꯇꯧꯔꯁꯨ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯟꯁꯁꯤꯡꯅꯁꯨ ꯀꯩꯁꯨ ꯈꯪꯖꯗꯕꯅꯤꯅ ꯇꯨꯃꯤꯟ ꯄꯨꯡꯂꯩ ꯂꯩꯕꯗꯨꯗ ꯁꯨꯝ ꯃꯣꯏꯅ ꯄꯦꯔꯦꯟꯁꯁꯤꯡꯒꯤ ꯃꯍꯨꯠꯀ ꯁꯤꯜꯂꯒ ꯑꯩꯒꯤꯗꯃꯛꯇ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯗꯒꯤ ꯋꯥꯍꯩ ꯋꯥꯇꯥꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕꯗꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯑꯩ ꯉꯁꯥꯏꯁꯨ ꯄꯟꯖꯈꯤꯕ ꯗꯗꯥꯁꯤꯡ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯑꯗꯒꯤ ꯑꯩ ꯐ꯭ꯔꯦꯟ ꯁꯔꯀꯜ ꯏꯃꯥꯟꯅꯕ ꯖꯌꯥꯅꯟꯗ ꯄꯔꯕꯤꯟ ꯑꯗꯨ ꯃꯌꯥꯝ ꯂꯩꯔꯤ ꯕꯣꯅꯦꯜ ꯑꯗꯒꯤ ꯁꯣꯛ ꯅꯤꯂꯦꯁ ꯀꯥꯏꯅ ꯃꯌꯥꯝ ꯂꯩ ꯃꯣꯏꯁꯦ ꯐꯣꯟꯗ ꯑꯗꯨꯝ ꯑꯩꯒꯤ ꯐꯠꯇꯕ ꯅꯪ ꯆꯠꯀꯠꯅꯔꯒ ꯑꯗꯨꯝ ꯂꯩ ꯅꯠꯇ꯭ꯔꯒ ꯅꯪ ꯃꯇꯝ ꯃꯥꯡꯍꯜꯂꯤ ꯑꯗꯨꯝꯕ ꯑꯗꯒꯤ ꯅꯪ ꯑꯗꯨ ꯐꯩ ꯐꯠꯇꯦ ꯍꯥꯏ ꯄꯣꯠꯁꯤ ꯃꯣꯏꯅ ꯑꯗꯨꯝ ꯇꯧꯍꯟꯅꯤꯡꯗꯕ ꯂꯣꯏꯅꯃꯛ ꯇꯥꯛꯄꯤꯌꯦ ꯑꯩꯅꯁꯨ ꯂꯣꯏꯅꯃꯛ ꯂꯧꯁꯜꯂꯦ ꯑꯗꯣ ꯑꯩ ꯍꯣꯠꯅꯒꯦꯗꯤ ꯍꯥꯏ ꯑꯗꯨꯒ ꯑꯩ ꯍꯣꯠꯅꯕ ꯉꯝꯅꯕꯁꯨ ꯑꯗꯨꯝ ꯍꯣꯠꯅꯩ ꯑꯗꯨꯝꯕꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯃ꯭ꯌꯨꯖꯤꯛ ꯗꯥꯏꯔꯦꯛꯇꯔ ꯀꯥꯡꯕꯨ ꯑꯗꯒꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯀꯥꯡꯕꯨ ꯁꯥꯏꯠꯇ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩ ꯉꯁꯥꯏ ꯑꯩꯒꯤ ꯁꯛꯆꯈꯤꯕ ꯏꯍꯥꯟ ꯍꯥꯟꯕꯗ ꯗꯥꯇꯣꯅꯤ ꯑꯍꯩꯕꯝꯁꯦ ꯑꯩꯕꯨ ꯌꯥꯝꯅ ꯄꯨꯊꯣꯛꯄꯤꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕꯤꯔꯝꯃꯦ ꯑꯗꯨꯒ ꯃꯇꯦꯡꯁꯨ ꯃꯌꯥꯝ ꯄꯥꯡꯕꯤ ꯏꯁꯩ ꯈꯔꯁꯨ ꯁꯛꯆꯈꯤ ꯑꯍꯥꯟꯕ ꯑꯩꯅ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯩ ꯌꯥꯝ ꯍꯩꯕꯁꯨ ꯅꯠꯇꯦ ꯍꯧꯖꯤꯛꯃꯛꯁꯨ ꯑꯗꯨꯝ ꯉꯜꯂꯤ ꯑꯗꯨꯒ ꯑꯩ ꯐꯥꯔꯁ ꯈꯣꯡꯗꯥꯕ ꯃꯇꯝꯗ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤ ꯑꯗꯨꯒ ꯔꯥꯍꯨꯜ ꯕ꯭ꯂꯨ ꯍꯧꯖꯤꯛꯁꯨ ꯑꯩꯒ ꯑꯗꯨꯝ ꯄꯨꯟꯗꯅ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩ ꯃꯅꯤꯐꯥꯒꯤ ꯕꯦꯁ ꯁꯤꯡꯒꯔꯁꯨ ꯍꯟꯗꯛ ꯆꯍꯤ ꯐꯪꯖꯔꯤꯕ ꯏꯁꯩꯁꯤꯒꯤ ꯃ꯭ꯌꯨꯖꯤꯛ ꯗꯤꯔꯦꯛꯁꯟ ꯄꯤꯕꯤꯕ ꯌꯥꯝꯕ ꯖꯤꯇꯦꯟ ꯀꯨꯃꯥꯔ ꯅꯥꯎꯔꯦꯝꯁꯦ ꯃꯥ ꯑꯩꯒꯤꯗꯃꯛꯇꯗꯤ ꯌꯥꯝ ꯐꯖꯅ ꯍꯣꯠꯅꯕꯤ ꯍꯥꯏꯕꯗꯤ ꯑꯁꯣꯏ ꯑꯔꯥꯟ ꯄꯨꯝꯅꯃꯛꯁꯦ ꯑꯗꯨ ꯑꯗꯥ ꯍꯥꯏꯕ ꯄꯣꯠꯁꯦ ꯃꯥ ꯂꯣꯏꯅꯃꯛ ꯇꯥꯛꯄꯤꯕ ꯑꯩꯉꯣꯟꯗ ꯑꯗ ꯑꯇꯩꯁꯨ ꯇꯥꯛꯄꯤꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯂꯣꯏꯅꯃꯛ ꯇꯥꯛꯄꯤꯕꯒꯤꯗꯤ ꯂꯣꯏ ꯁꯨꯅ ꯄꯟꯖꯕꯩ ꯋꯥꯅꯤ ꯑꯗꯨꯗꯨꯒ ꯑꯇꯩꯒꯤ ꯋꯥꯗꯨꯗ ꯁꯨꯝ ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯌꯥꯝꯗꯨꯁꯨ ꯃꯇꯦꯡ ꯇꯧꯅꯗꯅ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯅꯕꯨꯗꯤ ꯑꯗꯨꯝ ꯄꯨꯜꯂꯦ ꯑꯩꯅꯁꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯏꯌꯥꯝꯕꯅꯦ ꯑꯗꯣ ꯁꯤꯗꯁꯨ ꯅꯠꯇꯅ ꯑꯗꯒꯤ ꯗꯥ ꯕꯤꯕꯦꯛ ꯑꯂꯤ ꯑꯗꯒꯤ ꯗꯥ ꯒꯣꯄꯤ ꯑꯗꯒꯤ ꯗꯥ ꯏꯃꯣꯆꯥ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯁꯦꯅꯤꯌꯔꯁꯤꯡꯁꯦ ꯑꯩꯕꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯦ ꯃꯣꯏꯅ ꯑꯗꯨꯝ ꯑꯩꯒꯤ ꯍꯣꯠꯅꯅꯤꯡꯕ ꯐꯥꯎꯅꯅꯕ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯋꯥꯍꯩ ꯋꯥꯇꯥ ꯅꯪ ꯑꯗꯨ ꯇꯧꯕ ꯑꯗꯨꯝ ꯇꯥꯛꯄꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯇꯥꯛꯄꯤꯕꯒꯤꯗ
ꯑꯩꯕꯨꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯂꯩꯇꯦ ꯑꯇꯣꯞꯄ ꯃꯣꯏꯅ ꯑꯩꯒꯤꯗꯃꯛꯇ ꯐꯠꯇꯕ ꯇꯧꯕꯤꯕꯁꯨ ꯀꯩꯝꯇ ꯊꯦꯡꯅꯖꯗ꯭ꯔꯤꯕ ꯉꯁꯤ ꯐꯥꯎꯕꯗꯤ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯃꯌꯥꯝꯁꯨ ꯂꯣꯏ ꯄꯟꯕꯤꯔꯦ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡ ꯑꯗꯨꯒ ꯆꯤꯇ ꯅꯥꯟꯊꯧꯕ ꯁꯨꯝ ꯌꯥꯎꯔꯒꯁꯨ ꯀꯣ ꯑꯗꯨꯒ ꯑꯣꯖꯥꯁꯤꯡ ꯍꯥꯏꯔꯤꯕ ꯇꯤꯟꯅꯕꯤꯔꯛꯄ ꯃꯔꯨꯞ ꯃꯄꯥꯡꯗꯒꯤ ꯍꯧꯔꯒ ꯑꯣꯖꯥ ꯒꯨꯔꯨ ꯄꯨꯝꯅꯃꯛ ꯃꯌꯥꯝꯁꯤꯅ ꯇꯧꯕꯗꯒꯤ ꯉꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯎꯃꯥꯟꯗ ꯂꯦꯞꯄ ꯉꯝꯖꯔꯦ ꯃꯇꯨꯡꯗꯁꯨ ꯍꯦꯟꯅ ꯁꯄꯣꯔꯠ ꯇꯧꯕꯤꯗꯅ ꯅꯠꯇ꯭ꯔꯀꯣ ꯇꯨꯡꯗ ꯂꯥꯛꯀꯗꯕꯁꯤꯡꯁꯨ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯂꯦꯞꯄꯤꯗꯅ ꯐꯖꯕ ꯏꯁꯩ ꯀꯌꯥ ꯃꯔꯨꯝ ꯄꯨꯊꯣꯛꯇꯅ ꯂꯩꯕꯥꯛꯁꯤꯗ ꯇꯥꯍꯟꯕꯤꯗꯅ ꯃꯌꯥꯝꯒꯤ ꯁꯥꯡꯅ ꯃꯇꯝ ꯁꯥꯡꯅ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯏꯃꯨꯡ ꯃꯅꯨꯡꯗ ꯀꯅꯥ ꯏꯁꯩ ꯇꯧꯕ ꯌꯥꯎꯏ ꯏꯁꯩ ꯇꯧꯔꯤꯁꯦ ꯕꯕꯥ ꯍꯣꯏ ꯏꯃꯥ ꯍꯣꯏ ꯀꯅꯥ ꯑꯝꯇ ꯏꯁꯩ ꯇꯧꯕꯗꯤ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯁꯥꯒꯩꯗꯁꯨ ꯀꯔꯤꯗꯁꯨ ꯏꯄꯥ ꯏꯄꯨ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯔꯥꯏꯇꯣꯟ ꯂꯩꯇ꯭ꯔꯦ ꯑꯗꯨꯝꯕꯗꯤ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯨꯝꯊꯪꯅꯕꯗ ꯏꯄꯨꯕꯣꯛ ꯑꯃꯒ ꯂꯩꯈꯤꯗ꯭ꯔꯦ ꯃꯥꯗꯤ ꯏꯁꯩꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯑꯗꯨꯒ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯉꯩꯗ ꯑꯩ ꯑꯗꯨꯝ ꯑꯩꯉꯣꯟꯗꯒꯁꯨ ꯑꯗꯨꯝ ꯏꯁꯩ ꯉꯪꯍꯟꯗꯅ ꯇꯥꯛꯄꯤꯗꯅ ꯇꯧꯋꯦ ꯃꯥ ꯁꯪꯀ꯭ꯔꯤꯇꯟ ꯁꯛꯄꯅꯦ ꯑꯗꯨ ꯑꯩꯈꯣꯏ ꯑꯕꯣꯛꯁꯤ ꯂꯩꯀꯥꯏꯒꯤ ꯑꯍꯟꯒꯤ ꯁꯨꯝ ꯁꯪꯀ꯭ꯔꯤꯇꯟ ꯁꯛꯄ ꯈꯣꯠꯄꯕꯨꯗꯤ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯩꯈꯣꯏꯒꯤ ꯗꯨꯔꯒꯥ ꯄꯨꯖꯥ ꯑꯗꯨꯝꯕꯒꯤ ꯁꯨꯃꯥꯏꯅ ꯁꯛꯄꯕꯨꯗꯤ ꯌꯥꯎꯕꯗꯤ ꯌꯥꯎꯋꯦ ꯊꯣꯏꯗꯣꯛꯅ ꯁꯨꯃꯥꯏꯅ ꯈꯣꯡꯗꯥꯕꯗꯤ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯕꯨ ꯈꯖꯤꯛꯇꯪ ꯃꯗꯨꯒꯤ ꯏ ꯃꯔꯤ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯈꯖꯤꯛꯇꯪ ꯃꯁꯤ ꯃꯔꯤꯁꯤ ꯆꯠꯀꯜꯂꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤꯃ ꯁꯨꯃꯥꯏꯅ ꯇꯧꯕ ꯂꯩꯔꯦ ꯍꯧꯒꯠꯂꯛꯂꯤꯕ ꯎꯃꯥꯟꯗꯒꯤ ꯃꯈꯥ ꯊꯥꯕꯁꯤꯡ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯁꯛꯄ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯔꯒꯗꯤ ꯀꯔꯤ ꯒꯨꯜ ꯆꯦꯜꯍꯟꯅꯤꯡꯉꯤ ꯀꯔꯤ ꯇꯧꯍꯟꯅꯤꯡꯉꯤ ꯇꯧꯔꯣꯏꯗꯕꯁꯤ ꯀꯔꯤꯅꯣ ꯆꯥꯎꯔꯥꯛꯄ ꯃꯈꯣꯏ ꯇꯨꯡꯗ ꯍꯧꯔꯛꯀꯗꯕꯁꯤꯡꯁꯤꯗ ꯈꯖꯤꯛꯇꯪ ꯍꯥꯏꯇꯥꯔꯦ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯑꯣꯏꯕ ꯌꯥꯕ ꯑꯗꯒꯤ ꯎꯃꯥꯟꯗꯗꯤ ꯈꯔ ꯏꯟꯁꯄꯤꯔꯦꯁꯟ ꯃꯣꯏꯅ ꯂꯧꯍꯧꯕ ꯌꯥꯕ ꯀꯔꯤꯁꯦ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯃꯌꯥꯝ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯋꯥꯅꯤ ꯑꯩꯅꯁꯨ ꯌꯥꯝꯅ ꯍꯥꯏꯖꯅꯤꯡꯕ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯑꯥꯔꯇꯤꯁꯁꯤꯡꯁꯦ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯍꯦꯟꯅ ꯈꯪꯅꯕꯤꯔꯦ ꯑꯗꯨꯒ ꯍꯥꯏꯕꯗꯤ ꯇꯥꯛꯈꯜꯂꯤ ꯍꯥꯏꯕꯃꯛꯇꯕꯨ ꯑꯣꯏꯔꯣ ꯑꯗꯨꯝꯕꯁꯨ ꯌꯥꯝ ꯌꯥꯎꯅꯩ ꯑꯗꯨꯒ ꯁꯨꯝ ꯋꯥ ꯈꯪꯗꯕꯁꯨ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯩꯑꯕ ꯑꯩꯅ ꯏꯁꯦꯡ ꯁꯦꯡꯅ ꯁꯨꯝꯕ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏ ꯀꯨꯞꯁꯜꯂꯒ ꯑꯩꯅ ꯇꯧꯍꯟꯖꯅꯤꯡꯕ ꯑꯣꯏꯍꯟꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯥꯔꯇꯤꯁ ꯍꯥꯏꯕꯁꯤꯗꯤ ꯚꯥꯕꯣꯛꯅ ꯌꯥꯔꯒꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯍꯦꯟꯅ ꯇꯨꯡ ꯀꯣꯏꯕ ꯑꯗꯨ ꯑꯣꯏꯒꯗꯣꯏꯅꯤ ꯃꯌꯥꯝ ꯌꯥꯅꯕ ꯆꯠꯄꯤꯕ ꯑꯗꯨ ꯃꯌꯥꯝ ꯌꯥꯅꯕ ꯆꯠꯄꯅ ꯃꯤꯅ ꯊꯤꯅ ꯉꯥꯡꯉꯛꯄꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯕꯗꯣ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯁꯣꯛꯄ ꯑꯣꯏꯇꯥꯔꯒꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ ꯋꯥ ꯉꯥꯡꯅꯕ ꯑꯗꯨ ꯅꯠꯇꯕꯤꯗ ꯃꯤꯅ ꯑꯗꯨ ꯑꯗꯥꯗꯪ ꯍꯥꯏꯕꯗ ꯐꯠꯂꯒ ꯈꯨꯝꯕ ꯈꯣꯠꯄ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯤꯇꯪ ꯖꯨꯒꯣꯠ ꯆꯥꯗꯕ ꯂꯩꯕꯒꯨꯝꯕ ꯃꯌꯥꯝꯁꯨ ꯊꯦꯡꯅꯩ ꯁꯨꯒꯨꯝꯕꯁꯦ ꯇꯧꯕꯤꯗꯕ ꯑꯩꯅ ꯃꯌꯥꯝꯅ ꯌꯥꯅꯕ ꯆꯠꯄꯤꯕ ꯑꯗꯨꯗꯨꯒ ꯑꯩ ꯌꯥꯝ ꯃꯔꯨꯑꯣꯏꯅ ꯏꯁꯩ ꯑꯃꯈꯛꯇꯪ ꯁꯛꯑꯒ ꯏꯁꯩ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯄꯨꯊꯣꯛꯑꯒ ꯃꯌꯥꯝꯅ ꯃꯁꯛ ꯈꯪꯅꯔꯦꯅ ꯈꯜꯂꯁꯤ ꯁꯤꯡꯒꯔ ꯑꯃ ꯑꯗꯨꯗꯨꯒ ꯏꯁꯩ ꯑꯃ ꯐꯥꯎꯔꯦꯅ ꯍꯦꯛꯇ ꯀꯩꯅꯣ ꯏꯁꯩ ꯖꯒꯠ ꯄꯨꯝꯅꯃꯛ ꯏꯁꯩ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯆꯠꯅꯕ ꯍꯣꯠꯅꯕꯁꯤ ꯃꯁꯤ ꯇꯣꯛꯄꯤꯌꯨ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯏꯁꯩ ꯍꯥꯏꯕ ꯄꯣꯠꯁꯤ ꯃꯥꯒꯤ ꯇꯝꯐꯝ ꯊꯣꯛꯄ ꯈꯔ ꯃꯃꯨꯠ ꯇꯥꯅ ꯇꯝꯃ ꯃꯇꯨꯡꯗ ꯃꯔꯥꯏꯕꯛ ꯐꯗꯅ ꯏꯁꯩ ꯑꯃꯗ ꯐꯥꯎꯈꯤ ꯇꯥꯔꯒꯁꯨ ꯃꯃꯨꯠ ꯇꯥꯅ ꯇꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯐꯖꯅ ꯈꯪꯉꯀꯥꯟꯗ ꯍꯣꯏ ꯑꯣꯖꯥ ꯒꯨꯔꯨ ꯐꯖꯅ ꯃꯁꯛ ꯈꯪꯉꯒ ꯃꯤ ꯐꯖꯅ ꯂꯣꯏꯅꯔꯒ ꯁꯨꯃꯥꯏꯅ ꯊꯣꯛꯄꯤꯔꯛꯑꯣ ꯏꯁꯩꯗꯤ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯇꯥꯔꯦ ꯑꯩ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯤꯁꯦ ꯁꯛꯄ ꯃꯇꯝꯗꯨꯒꯤ ꯖꯛ ꯂꯥꯎꯅ ꯐꯥꯎꯈꯤ ꯊꯋꯥꯏ ꯑꯣꯏꯕꯤꯁꯨ ꯌꯥꯝ ꯐꯥꯎꯈꯤ ꯑꯗꯣ ꯑꯩ ꯀꯩ ꯄ꯭ꯔꯣꯒ꯭ꯔꯥꯝꯒ ꯍꯥꯏꯕ ꯂꯥꯛꯑꯦ ꯑꯩ ꯊꯣꯏꯗꯣꯛꯅ ꯑꯩꯗꯤ ꯇꯝꯈꯤꯒꯤ ꯆꯤꯟꯅꯃꯛꯁꯤꯅ ꯑꯗꯨꯝ ꯍꯥꯏꯖꯩꯌꯦꯕ ꯑꯩ ꯗꯥꯎ ꯌꯥꯗꯅ ꯁꯨꯃꯥꯏꯅ ꯃꯤꯅ ꯃꯁꯛ ꯈꯪꯕꯤ ꯇꯥꯔꯒꯁꯨ ꯏꯁꯩ ꯍꯥꯏꯕꯁꯤ ꯐꯖꯅꯁꯨ ꯈꯪꯗꯦ ꯍꯥꯏꯕꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯁꯨꯝ ꯆꯠꯈꯤ ꯇꯥꯔꯒꯗꯤ ꯑꯩ ꯇꯝꯕꯩ ꯃꯇꯝ ꯑꯃ ꯂꯩꯔꯛꯑꯣꯏꯕ ꯁꯨꯛꯇꯝ ꯇꯝꯍꯧꯗꯅ ꯀꯔꯤꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯨꯡꯈꯪ ꯈꯪꯗꯕꯤꯗ ꯁꯨꯝ ꯆꯠꯈꯤꯕꯗꯨꯗꯤ ꯑꯩꯁꯨ ꯄꯥꯝꯗꯦꯕ ꯇꯝꯂꯤ ꯄꯣꯠꯇꯨ ꯑꯩꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤꯅ ꯍꯣꯠꯅꯔꯒ ꯃꯇꯝ ꯂꯩꯔꯤ ꯍꯣꯠꯅꯔꯒ ꯃꯌꯥꯝ ꯁꯛꯄ ꯌꯥꯏ ꯈꯜꯂꯒ ꯑꯩꯁꯨ ꯂꯩꯁꯨ ꯂꯩꯍꯧꯋꯦ ꯑꯗꯨꯝ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯈꯔ ꯕꯤꯁꯥꯔ ꯐꯥꯎꯗꯤ ꯇꯝꯕ ꯂꯣꯏꯔꯒ ꯑꯩ ꯈꯤꯇꯪ ꯑꯃꯨꯛ ꯌꯦꯡꯒꯦꯅ ꯈꯜꯂꯒ ꯃꯌꯥꯝꯗ ꯇꯧꯖꯕꯅꯦ ꯈꯤꯇꯪ ꯇꯝꯕ ꯍꯧꯔꯛꯄꯒ ꯍꯥꯟꯅ ꯐꯥꯎꯅꯤꯡꯕꯅ ꯍꯥꯟꯕ ꯄꯩꯁꯥ ꯈꯤꯇꯪ ꯄꯨꯊꯣꯛ ꯃꯅꯤꯄꯨꯔꯗ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯐꯥꯎꯕꯁꯦ ꯌꯥꯝ ꯂꯥꯏꯗ ꯂꯨꯄꯥ ꯂꯥꯈ ꯑꯃ ꯄꯨꯊꯣꯛ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯕ ꯃꯇꯝꯗ ꯀꯩꯁꯨ ꯅꯠꯇꯦꯕ ꯑꯗꯨꯝ ꯐꯥꯎꯗ꯭ꯔꯤꯉꯥꯏ ꯋꯥ ꯂꯩꯄꯣꯠꯇꯦꯕ ꯑꯗꯩꯗ ꯍꯩꯍꯧꯕꯗꯨꯅꯦꯕ ꯃꯔꯨꯗꯤ ꯃꯣꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯆꯠꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯇꯝꯗ ꯃꯁꯥꯗꯤ ꯀꯩꯝꯇ ꯍꯩꯍꯧꯗꯅ ꯐꯥꯎꯔꯕꯅꯤꯅ ꯅꯥꯄꯟ ꯀꯥꯕ ꯐꯝꯃꯒ ꯍꯥꯏꯅꯔꯨꯕ ꯃꯇꯝꯗꯗꯤ ꯊꯣꯏꯗꯣꯛꯅ ꯀꯩꯁꯨ ꯑꯝꯇ ꯈꯪꯕꯗꯤ ꯑꯣꯏꯔꯝꯗꯕ ꯑꯗꯨ ꯃꯣꯏ ꯑꯥꯔꯇꯤꯁꯀꯤ ꯃꯒꯨꯟ ꯌꯥꯝ ꯍꯟꯊꯕꯅꯦꯕ ꯁꯤꯁꯦ ꯑꯗꯨꯅ ꯃꯌꯥꯝꯒ ꯁꯨꯝ ꯀꯝꯄꯤꯌꯔ ꯇꯧꯅꯕ ꯃꯇꯝꯗꯁꯨ ꯌꯥꯝ ꯁꯣꯜꯂꯤꯁꯦ ꯁꯤꯅꯁꯨꯅꯦꯕ ꯇꯝꯕꯒꯤ ꯆꯥꯡ ꯋꯥꯠꯄ ꯃꯔꯥꯏꯕꯛ ꯐꯗ ꯑꯃꯈꯛ ꯐꯥꯎꯈ꯭ꯔꯒ ꯍꯦꯛꯇ ꯁꯛꯄꯗꯤ ꯊꯣꯛꯄꯤꯔꯛꯇꯅꯕ ꯁꯤꯒꯨꯝꯕꯗꯤ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯩ ꯐꯖꯅ ꯇꯝꯕ ꯂꯣꯏꯔꯀꯥꯟꯗ ꯊꯣꯛꯄꯤꯔꯛꯄ ꯁꯤꯒꯨꯝꯕ ꯄꯣꯠꯁꯤ ꯃꯥꯏ ꯑꯣꯏꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯏꯁꯩ ꯑꯃ ꯐꯥꯎꯔꯦꯅ ꯍꯦꯛꯇ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯆꯠꯄ ꯉꯝꯅꯅꯕ ꯑꯗꯩ ꯃ꯭ꯌꯨꯖꯤꯛ ꯁꯦꯡꯒ ꯆꯥꯛ ꯈꯔ ꯀꯧꯁꯟ ꯐꯤ ꯃꯔꯣꯟ ꯈꯔ ꯂꯩꯁꯟꯃꯤꯇꯣ ꯀꯗꯔ ꯊꯧꯔ ꯆꯠꯄꯗꯨꯗꯤ ꯄꯥꯝꯗꯦ ꯀꯗꯔꯗ ꯆꯠꯀꯨꯝꯁꯤ ꯏꯁꯥꯅ ꯍꯩꯅ ꯇꯝꯃꯀꯥꯟꯗ ꯃꯤꯅ ꯅꯦꯛꯄꯤꯔꯛꯄ ꯃꯤꯅ ꯁꯦꯡꯅ ꯃꯤꯅ ꯄꯥꯝꯃꯦ ꯍꯥꯏꯔꯒ ꯁꯛꯄꯗꯣ ꯑꯗꯨ ꯄꯥꯝꯖꯩ ꯑꯩ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯝ ꯂꯩꯅ ꯁꯛꯄꯗꯣ ꯄꯥꯝꯖꯩ ꯑꯩꯈꯣꯏ ꯃꯒꯨꯟ ꯃꯔꯨ ꯂꯩꯅ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏ ꯍꯩ ꯌꯥꯝꯅ ꯄꯥꯟꯕꯅ ꯃꯔꯨ ꯂꯨꯏ ꯈꯖꯤꯛꯇꯪ ꯄꯥꯟꯕꯅ ꯅꯣꯡꯈꯠꯂꯦ ꯍꯥꯏꯅꯕ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯃꯈꯣꯏ ꯃꯒꯨꯟꯁꯨ ꯂꯩꯍꯟꯕ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯒꯨꯟꯁꯨ ꯌꯥꯝ ꯆꯦꯜꯍꯟꯕ ꯑꯣꯖꯥ ꯒꯨꯔꯨ ꯃꯁꯛ ꯈꯪꯕ ꯀꯣ ꯑꯗ ꯁꯨꯃꯥꯏꯅ ꯇꯧꯍꯟꯅꯤꯡꯕꯒꯤ ꯋꯥꯐꯝ ꯁꯤꯃꯅꯤ ꯍꯣꯏ ꯁꯤꯃꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯇꯁꯦꯡꯅ ꯏꯁꯩꯁꯦ ꯑꯩ ꯆꯠꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯗꯨꯝ ꯆꯠꯄ ꯌꯥꯏꯕ ꯄꯨꯁꯄꯥꯏꯅ ꯑꯩ ꯅꯨꯡꯇꯤꯒꯤ ꯆꯠꯃꯤꯟꯅ ꯃꯥꯅ ꯌꯥꯎꯋꯦ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯈꯨꯗꯤꯡ ꯑꯩꯁꯨ ꯌꯥꯎꯕ ꯑꯗꯨꯝ ꯌꯥꯏꯑꯕ ꯑꯗꯨꯕꯨ ꯑꯩꯒꯤ ꯍꯩꯖꯗ꯭ꯔꯤꯕꯅꯤꯅ ꯃꯇꯝ ꯈꯔ ꯂꯧꯖꯈꯤꯒꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯩꯌꯦꯕ ꯄꯨꯊꯣꯛꯄꯤꯅꯕꯗꯤ ꯑꯗꯨꯝ ꯂꯩꯖꯩꯌꯦꯕ ꯂꯩꯕꯁꯤ ꯂꯩꯇꯥꯔꯒꯁꯨ ꯏꯁꯥꯅ ꯍꯩꯖꯗ꯭ꯔꯤꯕꯅꯤ ꯑꯩ ꯊꯣꯛꯅꯤꯡꯗꯕ ꯇꯝꯖꯔꯤ ꯏꯕꯟ ꯍꯧꯖꯤꯛꯃꯛꯁꯨ ꯍꯣꯠꯅꯔꯤ ꯍꯥꯏꯕꯅꯤ ꯔꯦꯀꯣꯔꯗ ꯑꯃ ꯇꯧꯅꯕ ꯍꯥꯏꯔꯦ ꯏꯁꯩꯁꯦ ꯈꯨꯗꯛꯇ ꯆꯠꯂꯒ ꯈꯨꯗꯛꯇ ꯑꯗꯨꯝ ꯁꯛꯄꯁꯨ ꯉꯝ ꯇꯥꯔꯒꯁꯨ ꯑꯩ ꯌꯨꯝꯗ ꯍꯥꯟꯅ ꯂꯧꯖꯒꯦ ꯂꯧꯔꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯅ ꯐꯣꯟꯗ ꯀꯩꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯅꯠꯇ꯭ꯔꯒ ꯃ꯭ꯌꯨꯖꯤꯛ ꯗꯤꯔꯦꯛꯇꯔꯗ ꯊꯦꯡꯅꯔꯒ ꯐꯝꯃꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯐꯖꯅ ꯁꯥꯟꯅꯔ ꯃꯇꯨꯡꯗ ꯑꯩ ꯔꯦꯀꯣꯔꯗꯀꯁꯦ ꯇꯧꯖꯩꯌꯦꯕ ꯃꯊꯣꯡ ꯃꯍꯥꯛꯅ ꯈꯨꯗꯛꯇ ꯆꯠꯂꯒ ꯍꯩ ꯄꯥ ꯁꯥ ꯇꯧꯕꯁꯨ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯃꯣꯏ ꯅꯨꯡꯁꯤꯕꯤꯗꯅ ꯁꯨꯝ ꯍꯥꯏꯔꯛꯄꯗꯨꯗꯤ ꯉꯝꯅꯕ ꯍꯣꯠꯅꯒꯦꯗꯤ ꯈꯜꯂꯒ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯐꯖꯅ ꯇꯝꯃꯒ ꯊꯣꯛꯄꯤꯔꯣ ꯑꯃꯈꯛꯇꯪ ꯁꯛꯑꯒ ꯍꯦꯛꯇ ꯐꯥꯎꯔꯒ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤꯗ
sak pachat na hona bigno duna discipline jam na watli haiba su hei tabida sumba posin de ko pam de ba iseng na haitara ga na khangbo laraga naina bol laraga polap masigi tobiro haiba followers tung ilakpa singda pibiba aduga khoi gi no to kala yes isai amani torga pharaga heda tobiri sing sisu khana heno hona ningba tung koina haitari yam koina chatna na ba haitari lasting oina chatna na ba thaga chari masima adu ngasi gi iroi lobida khoi gi thamjaba ngasai de gi khoi gi Triple S ki khoi manifa gi award phang kirwa ai khoi gi yelak liba leinam sida haiba ranjit ni thauza gi mayekta khoi Jiten Kumar Nauring gi isai thawai happy riba isai aduga mandle mathel hariba film sigi haitare isai simatang ngasi gi khudol biu aduga khwai de gi miyam na khanbirak pa isai sing suding ngasi gi isai simatang tan sakja ge isai si yambar Ranjit Kumar ning thauza ni bi bani da Jiten Kumar Naurem na music direction bi khiba aina sakja gi ba antara fast antara ji dai sakjagi Fijet nang laiteng na tang jabi Aigi michina ra fajeda Minoke mai thong na shumhat bi Aigi wakal na ra ngau jeda Kajik tang yeng le pen banai de Chang dam ni ngai lei te nang ta na heli Say tha java hai te Nung shi ve shaktam Say tha java hai te Nung shi ve shaktam Nung shi nung se aigi nung bi nung se aigi nung bi Thagachari wada ya isai ji so amna mana budi phangjagre aina hajaning budi isai ji ai na smaina be singer ga ta budi asa ju tau de du bai phangjari ba sigi credit gum hai ta ga de ayam budi ai Jiten Kumar Naurem hai budi mana phajana isai ji record tawun de am ngak pudi isai je punghai am khathak ju oigi changi record taw matam de su am ten matam ju oigi am amutta na sakting ai tai nungsi hai matam je nung de nungsi na hai ko kai de Hindustani am changal pojya de maram de pot che suna kan Hindustani go pot na te suna kan China rong ge mama rong ge be mong de taw ga da poni isai heroine chi ju man le ni pisari na nang kok to idea thadara ga tawro kholai aina gamma ka hamning ba jaga ga je haptana ba ga hona da khotana de tawge ba ko mana loin bak tak pi dana isai je ai sak du mayam na kitang nungsi bi dana ai mana macha de jare ge mana amma di phangjare ai yam harawe Triple S manifa jam harawe du ga aina kitang thokchar phangai ju yamna chaw mating da Jiten ju mateng am chaw na lei mana jo yam bai padan tawpi ban mana basigi sembi sabirakpa singloina panbiri basigi mo khoi Jiten Kumar khoi gi ngasai gi sigumba phibam ma yongno hono kanda khoi gi Jitena isai du gi ngasai gi kare haitare chap chaba ma khanglaba matung da sangna nabagi haitare ni ko madumakta mana wajabadu su aduga khoi mana hona bi badu ga haitare chana badu na sidi maduma mai pa pore matung da su baja ba khoi itau Jiten noina tawba smaina puthok pirakna tawba da su hena mai pa kya so dum oibiro thagachari haninga leitana khoi gi Umananda Maibam ngasi Diamond Radio da khoin haijaru bada khoi gi lakpi dana studio sida punsi wari aduga ngasi phawgi sibogi tangka asida khoi gi mai paktana seisakpa mo oidana hoji phawgi leibire aduga matung tarak pada su yam hawari hajari ko ana horuk pada ngari matung tarak pada kaya sigum ba keno khoi gi isai faza ba kaya marum tahalak pa khoi madu oisan khoi su ngaijari matung da su achievement kaya phangdana hena laibok phaba ko yam nungai ba khoi gi khonjel si ta ba nungai ba su ori aduga hena mai pakpo ibiraktana ima baba gi ningba thunghan bidana ko na de yektana punchi nungsang mai pakpo ibiro habse Diamond Radio gi mai ke digi inawda khoi gi Umananda Maibam da yai famangol su pijabagol na lapi basigi damak studio da lapi basigi damak ta thagachari da bu soina thagachari pham si dai bu khudong chabam pibi dana mayam da ya wan nungai mate matang su share taw phangan biba ai da bu su thagachari aduga aina pam ju chacharu lambini ne isai se aina sungam na mayam gi thamoi ai khudima gi thamoi pen bang ngamna ba sakchani adu po ai ngamda tar ga soi lei ma khai hona jaraga mayam gi thamoi pen ba mo oina na ba gi damak ta kana hona jaraga mayam gi seba taw phang bang bo jege mayam su support taw biyo aina su haichari thagachari Diamond Radio gi makke digi no